ꯃꯃꯥꯡꯉꯩꯒꯤ ꯃꯇꯝ ꯑꯃꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯂꯩꯍꯥꯎ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯃꯥꯇꯣꯝꯕꯤ ꯑꯃꯁꯨꯡ ꯃꯄꯥ ꯔꯥꯖꯨꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯃꯆꯤꯜ ꯃꯅꯥꯎ 3 ꯁꯨꯔꯝꯃꯤ꯫ ꯂꯩꯍꯥꯎꯅ ꯏꯇꯣꯟ ꯇꯣꯟꯕꯤꯅꯤ꯫ ꯑꯍꯜ ꯑꯗꯨꯅ ꯅꯨꯄꯥꯅꯤ, ꯃꯃꯤꯡꯅ ꯊꯣꯝꯕ, ꯌꯥꯏꯃꯗꯨꯁꯨ ꯅꯨꯄꯥꯅꯤ, ꯃꯃꯤꯡꯅ ꯀꯦꯡꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯅꯨꯄꯤ ꯇꯥꯡꯕ ꯏꯃꯨꯡ ꯑꯣꯏꯕꯅ ꯂꯩꯍꯥꯎꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯆꯥꯟꯅ ꯇꯧꯔꯝꯃꯤ꯫ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯍꯟꯗꯦ, ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯃꯌꯥꯏ ꯑꯣꯏꯔꯞ ꯏꯅꯥ ꯈꯨꯜꯂꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯂꯩꯍꯥꯎ ꯑꯗꯨ ꯐꯅꯦꯛ ꯑꯉꯥꯡꯕ ꯑꯃ ꯁꯦꯠꯂꯒ ꯐꯨꯔꯤꯠ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯒꯤ ꯑꯃ ꯂꯤꯠꯂꯗꯨꯅ ꯅꯥꯞꯄꯗ ꯑꯉꯧꯕ ꯃꯆꯨꯒꯤ ꯀꯕꯣꯛꯂꯩ ꯑꯗꯨ ꯊꯦꯠꯆꯤꯜꯂꯒ ꯏꯁꯩ ꯉꯪꯂꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁꯨꯃꯥꯡꯗ ꯐꯤꯗꯥ ꯑꯃ ꯊꯥꯗꯨꯅ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯕꯨꯡ ꯊꯣꯝꯕꯅ ꯉꯛꯅ, "ꯑꯦ, ꯅꯪꯗꯤ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯀꯥꯏ ꯆꯠꯇꯣꯏꯕ? ꯍꯤꯡꯆꯥꯕꯤ ꯃꯥꯟꯈꯩ ꯀꯦꯁꯤꯜꯂꯒ?" "ꯑꯁ, ꯑꯩꯕꯨ ꯍꯤꯡꯆꯥꯕꯤ ꯃꯥꯜꯂꯦ ꯀꯥꯏꯅ? ꯇꯥꯃꯣꯆꯧꯗꯤ ꯌꯥꯝ ꯐꯖꯔꯦꯍꯦ! ꯊꯥꯖ ꯍꯣꯏꯒꯤ ꯃꯕꯨꯡꯗꯣ ꯉꯁꯤ ꯂꯨꯍꯣꯡꯕꯅꯤ, ꯑꯗꯨꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯀꯌꯥ ꯑꯃ ꯂꯣꯏꯁꯤꯟꯕ ꯆꯠꯀꯗꯧꯔꯤꯕꯅꯤ." "ꯏꯁ, ꯃꯈꯣꯏ ꯃꯕꯨꯡ ꯅꯥꯎꯁꯤꯛ ꯃꯥꯟꯕ ꯑꯃ ꯂꯩꯕꯗꯨꯔꯣ ꯂꯨꯍꯣꯡꯗꯣꯏꯁꯦ? ꯇꯥꯆꯧ, ꯅꯪꯒꯤ ꯍꯧꯅꯕꯤ ꯃꯤ ꯁꯤꯗꯕ, ꯅꯁꯥ ꯌꯦꯡꯗꯕꯗꯣ ꯇꯧꯒꯅꯨ ꯍꯥꯏꯕ. ꯑꯩ ꯃꯤ ꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯖꯩꯀꯣ." "ꯑꯦ, ꯅꯪꯅ ꯀꯔꯤꯒꯤ ꯏꯀꯥꯏꯔꯤꯕ? ꯍꯣ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯤꯕ, ꯍꯣ ꯂꯩꯍꯥꯎ, ꯅꯪꯒꯤ ꯅꯕꯨꯡ ꯃꯤ ꯁꯤꯗꯒꯟꯕ, ꯃꯁꯥꯗꯤ ꯌꯦꯡꯗꯕ, ꯁꯥꯕꯤꯅ ꯃꯃꯥ ꯅꯣꯛꯅꯕꯗꯣ ꯍꯥꯏꯅ ꯍꯪꯂꯛꯂꯤꯕ, ꯈꯪꯉꯦꯗꯅ." ꯊꯣꯝꯕꯅ ꯅꯣꯛꯂꯒ, "ꯏꯁ, ꯑꯗꯨꯒꯤꯕꯨ ꯑꯁꯦꯡ ꯑꯁꯦꯡꯕ ꯍꯥꯏꯕꯕꯨ ꯀꯩꯒꯤ ꯏꯀꯥꯏꯔꯤꯅꯣ ꯍꯥꯏꯁꯦ? ꯃꯈꯣꯏꯒꯤꯗꯣ ꯑꯩꯕꯨ ꯐꯪꯗꯕꯒꯤ ꯆꯥꯛꯇꯅ ꯀꯂꯛꯇꯅ ꯇꯧꯔꯤꯕꯅꯤ, ꯅꯪꯅ ꯀꯔꯤ ꯈꯪꯉꯗꯅ." ꯂꯩꯍꯥꯎ ꯃꯔꯩꯗꯨ ꯇꯤꯡꯊꯣꯛꯂꯒ, "ꯅꯁꯛꯅꯦꯅ ꯍꯩꯔꯤꯕꯣꯛ ꯑꯁꯨꯕ ꯍꯦꯛ ꯃꯥꯟꯉꯦ. ꯃꯤꯒꯤ ꯂꯥꯏꯒꯨꯝꯅ ꯐꯖꯕꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯗ ꯀꯦꯟꯍꯟꯕꯒꯁꯨ ꯁꯥꯔꯤ. ꯏꯁ, ꯌꯥꯝ ꯋꯥꯈꯜ ꯐꯕꯤꯔꯤꯕ ꯏꯕꯨꯡꯉꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯍꯥꯎ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯝꯕꯅ, "ꯍꯥꯏ, ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯀꯅꯨꯀꯣ, ꯐꯠ ꯇꯧꯔꯒ ꯁꯠ ꯂꯥꯛꯀꯗꯕꯅꯤ." ꯁꯣꯝꯗꯅ ꯂꯩꯍꯥꯎ ꯑꯗꯨ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯑꯆꯧꯕ ꯂꯝꯍꯨꯏ ꯑꯃ ꯌꯥꯝꯅ ꯁꯥꯎꯅ ꯃꯣꯡꯁꯣꯡ ꯑꯃꯗꯒꯤ ꯊꯣꯔꯛꯂꯒ ꯃꯥ ꯇꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯂꯩꯍꯥꯎꯗꯨ ꯀꯤꯅ ꯆꯦꯟꯁꯤ ꯀꯗꯥꯏ ꯆꯦꯜꯂꯨꯁꯤ ꯀꯗꯥꯏ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯂꯝꯍꯨꯏ ꯑꯗꯨ ꯃꯍꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯩꯍꯥꯎꯁꯨ ꯃꯊ꯭ꯋꯥꯏ ꯑꯗꯨꯕꯨ ꯍꯤꯡꯍꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯑꯔꯩꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯂꯒ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯦꯜꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯂꯝꯗꯦ꯫ ꯑꯔꯩꯕ ꯂꯝꯕꯤ ꯑꯃꯗ ꯍꯤꯡꯕꯨ ꯍꯤꯡꯂꯕꯗꯤ ꯍꯥꯏꯗꯨꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯂꯝꯍꯨꯏ ꯑꯗꯨꯁꯨ ꯃꯌꯥ ꯑꯗꯨꯗ ꯃꯇꯤꯟ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯕ ꯃꯈꯩ ꯂꯩꯍꯥꯎꯕꯨ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯂꯒ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯂꯩꯍꯥꯎꯁꯨ ꯀꯞꯂꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯒ, "ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ! ꯂꯝꯍꯨꯏꯁꯤꯅ ꯑꯩꯕꯨ ꯆꯥꯒꯗꯧꯔꯤ! ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ!" ꯑꯁꯨꯝꯅ ꯂꯥꯎꯔꯕꯁꯨ ꯃꯐꯝ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯀꯟꯕꯤꯅꯕ ꯊꯣꯔꯛꯂꯝꯗꯦ꯫ ꯏꯆꯤꯛ ꯆꯤꯛꯏ, ꯎꯃꯪ ꯑꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯂꯩꯍꯥꯎꯅ ꯆꯦꯟꯅ ꯆꯦꯟꯅ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯂꯒ, "ꯀꯔꯤ ꯃꯐꯝꯅꯣ ꯃꯁꯤꯗꯤ? ꯑꯃꯨꯛ ꯐꯥꯎꯕꯁꯨ ꯎꯈꯤꯗ꯭ꯔꯤ. ꯑꯩꯕꯨ ꯀꯗꯣꯝꯗ ꯆꯦꯜꯂꯒ ꯑꯩꯒꯤ ꯂꯝꯕꯤ ꯂꯝꯍꯥꯡꯅꯕꯁꯤꯕꯨ ꯀꯔꯝꯅ ꯐꯗꯣꯏꯅꯣ?" ꯑꯁꯨꯝꯅ ꯋꯥꯈꯜ ꯋꯥꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯥꯐꯨ ꯀꯜꯂꯕ ꯅꯨꯡꯁꯤꯠ ꯑꯃ ꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯂꯩꯍꯥꯎ ꯄꯥꯈꯠꯅ, "ꯀꯔꯤ ꯅꯨꯡꯁꯤꯠ ꯈꯨꯁꯤꯠꯅꯣ ꯁꯤꯅ? ꯏꯁꯥꯁꯦ ꯍꯣꯡꯗꯣꯛꯈꯤꯒꯗꯕꯒꯤ ꯃꯇꯧꯒꯨꯝꯅ ꯇꯧꯔꯤꯁꯤꯕꯣ?" ꯍꯥꯏꯅ ꯍꯦꯟꯅ ꯍꯦꯟꯅ ꯀꯟꯅ ꯁꯤꯠꯀꯠꯂꯛꯂꯝꯃꯤ꯫ ꯂꯝꯍꯨꯏ ꯑꯗꯨ ꯆꯦꯜꯂꯝꯕꯗꯒꯤ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯦꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯤꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯂꯝꯍꯨꯏ ꯑꯗꯨ ꯀꯜꯂꯕ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯍꯨꯝꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯂꯩꯍꯥꯎꯁꯨ ꯅꯨꯡꯁꯤꯠ ꯑꯗꯨꯗꯒꯤ ꯀꯟꯖꯅꯕ ꯍꯥꯏꯗꯨꯅ ꯎꯖꯥꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯊꯨꯞꯆꯤꯟꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯄꯨꯝꯅꯃꯛ ꯐꯈꯤꯔꯝꯃꯤ꯫ ꯂꯩꯍꯥꯎꯁꯨ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯇꯣꯛꯂꯒ ꯃꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯑꯇꯤꯌꯥꯊꯛꯇ ꯌꯦꯡꯈꯠꯆꯔꯛꯂꯝꯃꯤ꯫ "ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯤ ꯑꯩ ꯗꯁꯥ ꯌꯥꯝꯅ ꯄꯥꯡꯗꯦ. ꯌꯨꯝꯗ ꯍꯜꯂꯒ ꯃꯄꯥꯟ ꯊꯣꯛꯇꯕꯤꯗ ꯂꯩꯕꯅ ꯍꯦꯟꯅ ꯐꯒꯗꯕ ꯃꯥꯜꯂꯤ. ꯀꯗꯥꯏꯗꯒꯤ ꯐꯥꯎꯖꯤꯜꯂꯛꯂꯤꯕ ꯂꯝꯍꯨꯏꯅꯣ ꯈꯪꯗꯦ ꯋꯥꯅꯤ. ꯍꯦꯛꯇ ꯍꯥꯠꯂꯒꯤ ꯃꯇꯥꯒꯨꯝ ꯇꯥꯟꯅꯔꯛꯏ. ꯃꯁꯤꯒꯤ ꯅꯨꯡꯁꯤꯠꯁꯤꯅ ꯑꯩꯕꯨ ꯀꯟꯕꯤꯕꯅꯦ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯏ. ꯇꯧꯕꯇꯕꯨ ꯃꯁꯤꯒꯤ ꯃꯐꯝ ꯑꯁꯦ, ꯃꯁꯤꯕꯨ ꯀꯔꯤꯅꯣ? ꯎꯃꯪ ꯑꯣꯏꯅꯁꯨ ꯇꯧꯏ. ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯃꯁꯤꯒꯤ ꯃꯐꯝꯁꯦ ꯑꯃꯨꯛ ꯐꯥꯎꯕ ꯆꯠꯈꯤꯗ꯭ꯔꯤ ꯋꯥꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯍꯥꯎ ꯑꯗꯨ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝ ꯃꯐꯝ ꯈꯪꯗꯅ ꯂꯥꯛꯄꯅ ꯌꯥꯝꯅ ꯁꯨꯛꯂ ꯃꯝꯂꯕ ꯃꯐꯝ ꯑꯃꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯂꯩꯍꯥꯎ ꯉꯛꯅ, "ꯀꯩꯅꯣ? ꯑꯩꯕꯨ ꯉꯁꯤ ꯅꯨꯃꯤꯠꯁꯤꯕꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯂꯝꯕꯤꯁꯦ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ. ꯑꯩꯕꯨ ꯉꯁꯥꯏ ꯀꯗꯣꯝ ꯂꯝꯕꯤꯗ ꯆꯦꯟꯁꯤꯜꯂꯛꯈꯤꯕꯅꯣ? ꯋꯥꯈꯜ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ. ꯂꯝꯍꯨꯏꯗꯨꯒꯤ ꯃꯇꯧꯗꯨꯗ ꯀꯗꯥꯏꯗꯒꯤ ꯀꯤꯕꯅ ꯍꯤꯡꯅꯅꯕꯅꯦ ꯍꯥꯏꯗꯨꯅ ꯄꯪꯆꯦꯟ ꯆꯦꯟꯁꯤꯟꯕꯗ ꯒ꯭ꯌꯥꯟꯒ ꯑꯝꯇ ꯇꯥꯍꯧꯗ꯭ꯔꯤꯕ ꯇꯧꯔꯤꯁꯦ. ꯐꯔꯦ, ꯑꯩꯅ ꯊꯣꯛꯄ ꯈꯣꯡꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯆꯠꯄ ꯍꯥꯏꯕꯗꯨꯅꯤ. ꯏꯁꯣꯔꯒꯤ ꯅꯣꯡꯗꯝ ꯑꯩ ꯆꯠꯂꯒꯦ."
ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯍꯥꯎꯗꯨ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯈꯪꯗꯕ ꯎꯆꯦꯛ ꯋꯥꯌꯥꯅ ꯈꯣꯡꯕ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯤ ꯄꯣꯡ ꯇꯥꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯐꯪꯗ꯭ꯔꯕꯗ ꯃꯇꯝꯅ ꯊꯦꯡꯖꯤꯜꯂꯛꯄꯗ ꯂꯩꯍꯥꯎ ꯑꯗꯨ ꯃꯇꯣꯝꯇ ꯉꯥꯏꯔꯦ, ꯀꯞꯅꯤꯡꯕꯅ ꯃꯁꯥ ꯑꯗꯨ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ꯫ ꯏꯃꯥ, ꯄꯥꯕꯨꯡ, ꯊꯃꯣꯆꯧ, ꯊꯃꯣꯌꯥꯏ, ꯑꯩ ꯇꯧꯐꯝ ꯑꯝꯇ ꯈꯪꯗ꯭ꯔꯦ꯫ ꯑꯩ ꯊꯤꯕ ꯂꯥꯛꯑꯣ꯫ ꯑꯩ ꯏꯇꯣꯝꯇ ꯌꯥꯝ ꯋꯥꯔꯦ꯫ ꯑꯩ ꯌꯥꯝ ꯀꯤꯔꯦꯕ꯫ ꯑꯩꯕꯨ ꯑꯝꯇꯗꯤ ꯂꯧꯕ ꯂꯥꯛꯑꯣ꯫ ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯐꯠ ꯂꯥꯎꯅ ꯐꯝꯊꯔꯒ ꯑꯣꯛ ꯈꯣꯡꯕ ꯃꯈꯩ ꯀꯞꯆꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ, ꯁꯈꯦꯂꯕꯤ, ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯂꯩꯍꯥꯎꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯑꯀꯤꯕ ꯐꯪꯂꯕ ꯐꯤꯖꯣꯜ, ꯑꯃꯟꯕ, ꯑꯃꯨꯕ ꯃꯆꯨꯒꯤ ꯑꯆꯣꯟꯕ ꯃꯆꯦꯠ ꯃꯆꯦꯠꯁꯨ ꯁꯦꯒꯥꯏꯕ, ꯃꯁꯝ ꯃꯅꯥ ꯁꯥꯡꯕ, ꯋꯥꯡ ꯌꯥꯝꯅ ꯆꯥꯎꯕ, ꯃꯤꯑꯣꯏꯕꯗꯤ ꯑꯣꯏꯕ, ꯁꯥ ꯑꯣꯏ ꯇꯧꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯗꯨ ꯎꯕꯗ ꯂꯩꯍꯥꯎ ꯃꯁꯥ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯀꯤꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯛꯏ꯫ ꯑꯁꯨꯝꯅ ꯂꯥꯎꯕꯗꯒꯤ ꯇꯥꯏꯕꯪꯃꯨꯛ ꯐꯥꯎꯅꯔꯛꯇꯨꯅ ꯂꯩꯍꯥꯎ ꯑꯗꯨ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯔꯛꯂꯝꯃꯤ꯫ ꯉꯁꯥꯏ ꯃꯈꯩ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯤ ꯃꯃꯪꯗ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯍꯥꯎ ꯀꯥꯔꯤꯕ ꯃꯃꯥꯏꯒꯤ ꯍꯨꯃꯥꯡ ꯑꯗꯨ ꯇꯩꯊꯣꯛꯂꯒ, ꯀꯔꯤ ꯃꯪ, ꯑꯁꯨꯛ ꯀꯤꯕ ꯃꯪꯁꯤꯕꯣ? ꯑꯩꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯀꯤꯕ ꯃꯪꯗꯤ ꯑꯃꯨꯛ ꯐꯥꯎꯕ ꯃꯪꯈꯤꯗ꯭ꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯇꯣꯝꯕꯤ ꯑꯃꯁꯨꯡ ꯔꯥꯖꯨꯗꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯂꯒ, ꯍꯥꯏ ꯕꯦꯝꯃꯥ, ꯀꯩꯗꯧꯔꯦ? ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯂꯩꯍꯥꯎꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ, ꯏꯃꯥ, ꯐꯠꯇꯕ ꯃꯪ ꯑꯃ ꯃꯪꯂꯨꯔꯦ꯫ ꯏꯍꯦ, ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯏꯄꯥꯗꯤ ꯀꯔꯤ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯕꯣꯏ ꯍꯥꯏꯅ ꯅꯤꯡꯂꯨꯔꯦ꯫ ꯅꯨꯡꯊꯤꯟꯗ ꯇꯨꯝꯒꯅꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕꯅꯤ ꯍꯥꯏꯕꯗꯤ ꯁꯨꯛꯌꯥ ꯌꯥꯗꯦ꯫ ꯑꯗꯨꯗꯤ ꯃꯪꯂꯛꯄ ꯇꯥꯕꯅꯤ꯫ ꯇꯥꯃꯣꯆꯧ, ꯅꯪꯅꯦ ꯇꯥꯏꯕꯪꯗ ꯑꯩꯕꯨ ꯀꯔꯦꯝꯅꯕ ꯄꯦꯟꯗꯗꯨꯅ ꯃꯪꯗ ꯐꯥꯎꯕ ꯍꯦꯛꯂꯛꯅꯤ꯫ ꯏꯃꯥ, ꯇꯥꯃꯣꯆꯧꯁꯦ ꯑꯩꯕꯨ ꯆꯨꯝꯅ ꯑꯝꯇ ꯍꯥꯏꯕꯤꯗꯦ꯫ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ꯫ ꯇꯣꯝꯕꯤꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯑꯄꯪꯕꯤ, ꯅꯕꯨꯡꯅ ꯂꯛꯅꯕꯕꯨ ꯁꯥꯎꯕ ꯍꯧꯅꯕ꯭ꯔꯣ? ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯂꯛꯅꯔꯤꯕꯅꯤ꯫ ꯍꯥꯏ, ꯄꯥꯕꯨꯡ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯔꯦꯟꯗꯤꯅꯦ ꯄꯣꯔꯣꯝ ꯊꯣꯡꯕ ꯆꯥꯁꯤ꯫ ꯌꯨꯝꯗ ꯃꯤ ꯁꯨꯅꯅꯕ ꯂꯣꯏꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯥꯖꯨꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯍꯥꯎꯅ, ꯅꯨꯡꯁꯤꯕꯕꯨ ꯊꯤꯅ ꯊꯤꯅ ꯉꯥꯡꯅꯕ꯭ꯔꯕ? ꯏꯆꯥꯎ ꯆꯥꯎꯕ ꯃꯈꯩ ꯀꯦꯁꯟꯅꯔꯤ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ, ꯁꯟ ꯃꯅꯥ ꯂꯦꯛꯊꯕ ꯍꯦꯛ ꯃꯥꯟꯈꯩ꯫ ꯂꯩꯍꯥꯎꯅ ꯁꯥꯎꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯊꯝꯕ ꯄꯣꯠꯁꯛ ꯑꯗꯨ ꯐꯠ ꯂꯥꯎꯅ ꯄꯥꯏꯈꯠꯂꯒ ꯊꯣꯝꯕ ꯇꯝꯅ ꯂꯪꯂꯛꯏ꯫ ꯅꯪ ꯑꯩ ꯀꯥꯗ ꯍꯌꯦꯡꯈꯩ ꯆꯪꯉꯛꯀꯅꯨ ꯅꯪ꯫ ꯊꯣꯝꯕꯅ ꯃꯔꯩ ꯑꯗꯨ ꯇꯤꯡꯊꯣꯛꯂꯒ ꯃꯈꯨꯠ ꯑꯣꯝꯃ ꯁꯥꯋ ꯇꯧꯗꯨꯅ, ꯃꯦ, ꯑꯩꯗꯤ ꯆꯪꯉꯛꯀꯅꯤ꯫ ꯌꯨꯝꯁꯦ ꯑꯩꯒꯤ꯫ ꯌꯨꯝꯁꯤꯗ ꯑꯩꯒꯤ ꯍꯛ ꯂꯩ, ꯏꯅꯤꯡꯇꯝꯅꯤ꯫ ꯅꯊꯧꯔꯣ? ꯂꯩꯍꯥꯎꯅ ꯃꯊꯃꯣꯏ ꯑꯗꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯃꯈꯩ ꯃꯈꯣꯡ ꯑꯗꯨ ꯐꯤꯔꯤꯡ ꯐꯤꯔꯤꯡ ꯀꯥꯎꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯍꯥꯎꯒꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯨꯅ ꯇꯤꯟꯅꯖꯔꯛꯄꯤ ꯁꯖꯤꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯁꯖꯤꯅ, ꯃꯤ ꯃꯆꯥꯗꯤ ꯌꯥꯝ ꯄꯣꯡꯈ꯭ꯔꯦꯅꯦ, ꯃꯄꯥꯒ ꯑꯝꯇ ꯊꯣꯔꯛꯈꯤꯗ꯭ꯔꯦꯕ꯫ ꯏꯕꯦꯝꯃ, ꯑꯩꯁꯦ ꯍꯟꯗꯛ ꯏꯁꯥ ꯈꯔ ꯉꯝꯗ ꯇꯧꯕꯅꯤ꯫ ꯑꯗꯨꯗ ꯏꯃꯥ ꯍꯣꯏ ꯇꯥꯆꯧꯈꯣꯏꯅ ꯃꯄꯥꯟ ꯊꯣꯛꯀꯅꯨ, ꯌꯨꯝꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯣ ꯍꯥꯏꯗꯅ ꯑꯩ ꯊꯣꯛꯆꯗ꯭ꯔꯕꯅꯤ꯫ ꯅꯪꯒꯤꯗꯤ ꯆꯦꯛꯁꯟꯕꯤꯅꯕ ꯃꯤ ꯌꯥꯝ ꯂꯩꯌꯦ꯫ ꯑꯩꯗꯤ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦ, ꯄꯪꯊꯥ ꯊꯥꯗꯣꯛꯏ꯫ ꯍꯌꯦꯡꯋꯥꯏ ꯃꯤꯅꯒꯁꯦ ꯁꯤꯕꯒꯤ ꯄꯥꯎ ꯇꯝꯃꯛꯑꯀꯥꯟꯗꯅꯦ ꯑꯩ ꯏꯆꯥ ꯑꯃ ꯂꯩꯀꯣ ꯍꯥꯏꯕꯗꯣ ꯈꯪꯂꯛꯀꯗꯧꯕ ꯍꯦꯛ ꯃꯉꯥꯏꯔꯦ꯫ ꯂꯩꯍꯥꯎꯅ ꯅꯣꯛꯂꯒ, ꯑꯁ ꯁꯖꯤ, ꯅꯪꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ? ꯅꯪꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯑꯩꯗꯤ ꯅꯣꯛꯇꯕ ꯉꯝꯗꯦ ꯑꯣꯏꯕ꯫ ꯅꯣꯏ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤꯗꯨꯗꯤ ꯃꯆꯥꯕꯨ ꯀꯩꯒꯤ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ? ꯑꯗꯨ ꯑꯣꯏꯔꯕꯁꯨꯅꯦ ꯍꯦꯟꯃꯟ ꯂꯥꯛꯃꯜꯂꯦ ꯏꯕꯦꯝꯃ꯫ ꯑꯩꯗꯤ ꯑꯃꯨꯛ ꯈꯜꯂꯤꯕꯅꯤ, ꯑꯩꯁꯤꯕꯨ ꯏꯃꯥ ꯏꯄꯥ ꯂꯩꯕ ꯃꯆꯥꯔꯥ? ꯑꯩꯒꯤꯁꯨ ꯏꯃꯥ ꯏꯄꯥ ꯂꯩꯀꯣꯒ ꯍꯥꯏꯗꯅ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯦꯡꯕꯗꯨ ꯂꯩꯍꯥꯎꯒꯤ ꯀꯥꯗ ꯑꯗꯨꯝ ꯑꯊꯨꯝ ꯑꯍꯥꯎ ꯈꯔ ꯄꯨꯁꯤꯜꯂꯛꯇꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯖꯥ ꯏꯕꯦꯝꯃ ꯂꯥꯛꯄꯒꯤ ꯅꯅꯥꯏꯅ ꯁꯦꯕꯥ ꯇꯧꯖꯒꯦꯅ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯍꯥꯎ ꯂꯩꯀꯥ ꯍꯥꯏꯕ ꯎꯗꯕ ꯃꯈꯩ ꯑꯆꯥꯄꯣꯠ ꯏꯟꯅꯗꯨꯅ ꯏꯔꯥꯡ ꯇꯧꯅꯔꯛꯂꯝꯃꯤ ꯑꯅꯤꯗꯨ꯫ ꯃꯇꯧ ꯑꯗꯨꯗ ꯂꯩꯍꯥꯎꯅ ꯃꯤꯠ ꯐꯩꯖꯩ ꯌꯦꯡꯂꯒ, ꯏꯃꯥ ꯏꯄꯦꯝꯃ, ꯃꯤꯠꯁꯦ ꯏ ꯇꯥꯔꯦꯗ ꯑꯣꯏꯕ꯫ ꯃꯆꯟꯅꯨꯄꯤ ꯃꯃꯥꯡꯗꯕꯨ ꯏꯔꯥꯡ ꯇꯧꯕ ꯉꯝꯃꯤ, ꯃꯃꯥꯏꯁꯤꯡꯁꯦ ꯀꯌꯥꯗ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯍꯦ, ꯅꯪꯃꯁꯨꯅꯤ, ꯍꯦꯟꯃꯜꯂꯦ ꯅꯃꯥꯟꯅꯕꯤꯒꯤ ꯃꯃꯥꯡꯁꯤꯗ꯫ ꯀꯦꯡꯕ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯒ, ꯅꯃꯥꯟꯅꯕꯤꯗꯕꯨ ꯅꯪ ꯋꯥ ꯁꯤꯖꯤꯟꯅꯕ ꯌꯥꯕ꯭ꯔꯣ? ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯕ ꯑꯗꯨꯒꯨꯝꯕꯗꯨ ꯇꯧꯅꯨꯅꯦ꯫ ꯇꯥꯃꯣ ꯌꯥꯏ, ꯑꯝꯇ ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ꯫ ꯁꯦ ꯌꯨꯝꯅꯤ, ꯅꯈꯣꯏ ꯑꯅꯤꯒꯤ ꯏꯔꯥꯡꯗꯨꯗꯤꯅꯦ ꯂꯝꯖꯥꯎꯗ ꯎꯅꯕꯗ꯫ ꯅꯈꯣꯏ ꯑꯅꯤꯈꯛ ꯂꯩꯔꯤꯀꯥꯟꯗ ꯇꯧ, ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯕ꯫ ꯍꯦ, ꯃꯁꯤꯗꯤ ꯄꯉꯥꯡꯗ ꯍꯦꯛ ꯉꯥꯡꯉꯗꯅ ꯏꯇꯩ ꯏꯅꯥꯎ ꯉꯥꯛꯇ ꯀꯦꯅꯖꯕꯁꯤꯗ ꯌꯥꯝ ꯌꯦꯠꯂꯦ ꯋꯥꯅꯤ꯫ ꯑꯁ ꯇꯥꯃꯣꯆꯧ! ꯊꯣꯝꯕꯅ ꯃꯄꯥꯟꯗꯒꯤ, ꯍꯩ ꯏꯆꯟꯊꯣꯏ, ꯀꯩꯗꯧꯔꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯀꯦꯡꯕ ꯑꯃꯗꯤ ꯁꯖꯤꯁꯨ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯔꯒ,
ꯂꯥꯞꯅ ꯂꯥꯞꯅ ꯂꯦꯞꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯍꯥꯎꯅ ꯂꯣꯛ ꯈꯨꯖꯤꯟꯅꯔꯒ ꯃꯈꯅꯥꯎꯗꯨ ꯄꯥꯏꯔꯒ ꯑꯁ ꯑꯩ ꯁꯣꯔ ꯍꯣꯟꯕ ꯈꯔ ꯋꯥꯔꯛꯄ ꯑꯗꯨꯗ ꯁꯨꯝ ꯀꯧꯕꯅꯤꯗ ꯍꯧꯖꯤꯛꯄꯨꯗꯤ ꯐꯔꯦ꯫ ꯊꯣꯝꯕꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯏꯁ ꯑꯩꯗꯤ ꯀꯔꯤ ꯇꯧꯔꯕꯅꯣꯅ ꯄꯥꯈꯠꯂꯨꯔꯦ ꯑꯗꯨꯒ ꯀꯦꯡꯕ ꯅꯪꯅ ꯅꯨꯄꯤꯒꯤ ꯀꯥꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯀꯦꯡꯕꯅ ꯅꯣꯛꯁꯤꯟꯅꯔꯒ ꯇꯥꯃꯣꯆꯧ ꯁꯨꯝ ꯑꯉꯥꯡꯁꯤꯡꯒꯤ ꯑꯆꯥꯄꯣꯠꯁꯤꯡ ꯆꯥꯎ ꯍꯥꯏꯗꯅ ꯄꯤꯕꯤꯔꯝꯕꯅꯤ꯫ ꯊꯣꯝꯕꯅ ꯀꯦꯡꯕꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯂꯒ ꯍꯦ ꯂꯥꯎ ꯃꯤ ꯑꯉꯥꯡꯁꯤꯡꯁꯦ ꯅꯪ ꯂꯩꯕꯁꯤꯗ ꯋꯥꯔꯤꯒ ꯁꯥꯟꯅꯕ ꯑꯝꯇ ꯌꯥꯔꯔꯣꯏ꯫ ꯅꯨꯄꯤ ꯃꯔꯛꯇ ꯐꯧꯌꯥꯟ ꯌꯥꯟꯕ ꯄꯥꯝꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯅꯪꯁꯤꯃ ꯑꯣꯏꯕ꯫ ꯀꯦꯡꯕꯅ ꯁꯥꯎꯅ ꯃꯆꯤꯟ ꯑꯗꯨ ꯄꯩꯊꯣꯛꯂꯒ ꯃꯈꯨꯠ ꯑꯗꯨ ꯁꯤꯡꯂꯗꯨꯅ ꯂꯩꯍꯥꯎꯗ ꯈꯪꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯧꯔꯝꯂꯒ ꯑꯗꯨꯃꯛ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯅꯤꯗꯨ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯆꯔꯝꯃꯤ꯫ ꯁꯖꯤꯅ ꯂꯩꯍꯥꯎ ꯅꯪꯁꯨꯕꯀꯣ ꯃꯤ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯖꯕꯁꯤꯗ꯫ ꯍꯣ ꯆꯨꯝꯅ ꯁꯥꯟꯅꯔꯗꯤ ꯐꯩ, ꯏꯔꯥꯡ ꯑꯃ ꯌꯥꯎꯕꯗꯨꯗꯅꯦ ꯑꯩꯅ ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯤꯁꯦ꯫ ꯐꯔꯦ ꯑꯗꯣ ꯅꯪ ꯀꯩꯅꯣꯝꯃ ꯍꯥꯏꯅꯤ ꯍꯥꯏꯕꯗꯣ ꯀꯩꯅꯣ ꯍꯥꯏꯔꯣ? ꯑꯗꯨꯕꯨꯔꯣ ꯅꯍꯥꯟ ꯏꯆꯦ ꯇꯝꯐꯥꯒꯤ ꯂꯨꯍꯣꯡꯕ ꯂꯥꯛꯄꯗ ꯅꯨꯄꯥ ꯑꯃ ꯅꯪꯒꯤ ꯃꯤꯡ ꯍꯪꯉꯝꯃꯦ ꯍꯥꯏꯕꯗꯣ ꯉꯁꯤ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ, ꯅꯪꯕꯨ ꯍꯪꯉꯝꯃꯤ, ꯑꯃꯨꯛꯇꯪ ꯎꯅꯕ ꯄꯥꯝꯃꯤ ꯍꯥꯏ꯫ ꯇꯁꯦꯡꯅ ꯃꯥꯗꯤ ꯅꯍꯥꯟ ꯎꯔꯨꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯈ꯭ꯔ ꯃꯥꯜꯂꯤ꯫ ꯑꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯑꯩꯗꯤ ꯑꯇꯩ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯣꯏꯕꯣꯏ ꯅꯤꯡꯂꯨꯔꯦ꯫ ꯑꯁ ꯇꯜꯂꯤꯗ ꯑꯩ ꯅꯨꯄꯥ ꯅꯍꯥꯒ ꯀꯌꯥ ꯍꯩꯅꯗꯦ꯫ ꯁꯖꯤꯅ ꯂꯩꯍꯥꯎꯒꯤ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯊꯥꯖꯤꯜꯂꯒ ꯍꯣ ꯅꯪꯗꯤꯅꯦ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡ ꯇꯜꯂꯦꯒ ꯈꯣꯠꯂꯦꯒ ꯅꯠꯇꯦ, ꯅꯪꯕꯨ ꯍꯌꯦꯡ ꯅꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯝ ꯌꯧꯔꯛꯄꯗ ꯀꯅꯥꯒ ꯂꯨꯍꯣꯡꯗꯧꯔꯤꯒꯦ? ꯍꯥꯏꯅ ꯁꯤꯡꯅꯔꯒ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯅꯨꯄꯥꯗꯨꯗ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯕꯗꯨꯕꯨ ꯇꯟꯗꯕ꯭ꯔꯕ? ꯁꯖꯤ ꯑꯩ ꯂꯣꯏ ꯈꯪꯉꯤ, ꯇꯧꯕꯇꯕꯨ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯁꯤꯗ ꯈꯣꯡꯊꯥꯕꯗꯨ ꯇꯜꯂꯤ꯫ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯕ, ꯅꯪ ꯐꯖꯅ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯑꯣ ꯍꯥꯏꯅ꯫ ꯁꯖꯤꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯑꯁ ꯅꯪꯁꯤꯗꯤ ꯇꯜꯂꯦꯍꯦ ꯑꯑꯣꯏꯕ꯫ ꯏꯅꯥꯛ ꯀꯩꯔꯥꯛꯁꯨ ꯈꯨꯜꯂꯤ, ꯃꯁꯛ ꯍꯥꯏꯔ ꯗꯃꯥꯗ ꯐꯖꯩ, ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇꯕ ꯅꯨꯄꯥꯗꯨꯕꯨ ꯄꯥꯝꯗꯦ ꯍꯥꯏꯕ ꯉꯝꯃꯤ? ꯅꯠꯇꯦꯅꯦ, ꯅꯪꯅ ꯄꯥꯝꯗꯣꯏꯁꯦ ꯁꯥꯔ ꯃꯤꯔ ꯈꯪꯗꯕ ꯃꯤꯑꯣꯏꯗꯔꯕ? ꯁꯥ ꯃꯔꯛ ꯃꯤ ꯃꯔꯛ ꯇꯧꯕ ꯅꯨꯄꯥꯗ ꯑꯣꯏꯅ ꯄꯥꯝꯒꯦ ꯍꯥꯏꯔꯕ? ꯑꯗꯨꯁꯨ ꯀꯅꯥꯅ ꯈꯪꯅꯤ, ꯊꯃꯣꯏꯅ ꯈꯣꯏꯗꯥꯕꯕꯨ ꯑꯣꯏꯔꯕꯗꯤ ꯄꯥꯝꯊꯣꯛꯂꯒ ꯂꯣꯏꯔꯦ꯫ ꯁꯖꯤ ꯇꯁꯦꯡꯅ ꯑꯩꯅ ꯑꯍꯦꯟꯕ ꯑꯃꯗꯤ ꯃꯤꯠ ꯌꯥꯝꯕ ꯌꯥꯝꯗꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ꯫ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯉꯁꯤ ꯐꯥꯎꯕ ꯃꯃꯤ ꯇꯥꯔꯛꯈꯤꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤ꯫ ꯃꯁꯛ ꯐꯖꯔꯒ ꯊꯃꯣꯏꯗꯒꯤ ꯅꯨꯡꯁꯤꯕꯗꯤ ꯐꯥꯎꯔꯛꯇꯅ ꯀꯃꯥꯏ ꯅꯨꯡꯁꯤꯅꯗꯣꯏꯅꯣ? ꯁꯖꯤꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯏꯕꯦꯝꯃ ꯑꯩ ꯊꯃꯣꯏꯁꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯏ, ꯌꯥꯔꯦ ꯑꯩ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯂꯩꯍꯥꯎꯅ ꯈꯣꯟꯖꯦꯜ ꯍꯧꯅ꯫ ꯍꯩꯃꯥ ꯑꯋꯣꯏꯒꯤꯒ ꯆꯠꯈꯤꯌꯦ, ꯉꯥꯏꯈꯣꯅꯦ ꯊꯣꯡꯒꯥꯜ ꯐꯥꯎ ꯊꯤꯟꯇꯣꯛꯄꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯏ ꯂꯩꯍꯥꯎꯅ꯫ ꯁꯖꯤ ꯑꯗꯨꯃꯥꯏ ꯁꯥꯎꯅꯨꯕ, ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯑꯩꯗꯤ ꯀꯩꯒꯤ ꯁꯥꯎꯗꯣꯏꯕ? ꯁꯨꯝ ꯃꯤꯒꯤ ꯃꯄꯥꯎꯗꯨ ꯄꯨꯕꯤꯕꯒꯤ ꯋꯥꯅꯤ꯫ ꯅꯪꯅ ꯌꯥꯗ꯭ꯔꯒꯕꯨ ꯑꯩꯅ ꯅꯝꯗꯅ ꯌꯥꯗ ꯌꯥꯔꯣꯏ ꯀꯥꯏꯅ ꯇꯧꯒꯗꯕꯁꯨ ꯅꯠꯇꯦ ꯏꯕꯦꯝꯃ꯫ ꯃꯥꯗꯣ ꯏꯅꯦ ꯁꯈꯤꯒꯤ ꯄꯣꯠꯐꯝꯗ ꯐꯝꯍꯧꯔꯤꯕꯅꯤ, ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯐꯖꯕ ꯄꯥꯎꯁꯦ ꯑꯝꯇ ꯇꯝꯂꯨꯈꯤꯒꯦ ꯁꯈꯦꯟꯕꯤ ꯏꯕꯦꯝꯃ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯖꯤꯗꯨ ꯆꯠꯈꯤꯔꯝꯃꯤ, ꯂꯩꯍꯥꯎꯁꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯕꯨꯡ ꯀꯦꯡꯕꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯐꯠ ꯆꯣꯡꯊꯔꯛꯂꯒ ꯅꯅꯝꯃꯅ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ ꯆꯟ? ꯂꯩꯍꯥꯎꯅ ꯈꯪꯂꯗꯨꯅ ꯀꯦꯡꯕꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯒ ꯑꯗꯨꯃꯥꯏꯅ ꯑꯩꯕꯨ ꯈꯪꯍꯟꯒꯅꯨ, ꯊꯃꯣꯏ ꯆꯣꯡꯊꯣꯛꯀꯦ ꯇꯧꯋꯦ ꯍꯥꯏꯔꯒ ꯇꯜꯂꯦ ꯑꯩꯈꯣꯏ ꯇꯥꯃꯣꯏ ꯍꯥꯏꯁꯦ꯫ ꯀꯦꯡꯕꯅ ꯃꯃꯥꯏ ꯑꯗꯨ ꯄꯥꯏꯔꯒ ꯁꯨꯒꯠꯇꯨꯅ ꯄꯦꯜꯂ ꯄꯣꯠꯅꯤꯗ ꯆꯟ, ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯨꯄꯥꯛꯅ ꯊꯥꯔꯤꯁꯦ ꯁꯤꯒꯗꯤ ꯌꯥꯝꯗ꯭ꯔꯕꯗ 50ꯃꯨꯛꯇꯤ ꯑꯣꯏꯔꯝꯃꯅꯤ꯫ ꯅꯨꯄꯥ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯃꯈꯛ ꯌꯥꯎꯋꯤꯅ ꯈꯔ ꯂꯨꯅ ꯇꯧꯕꯒꯤ ꯀꯩꯝꯇ ꯍꯥꯏꯕꯤꯗꯕꯒꯤ ꯋꯥꯅꯤꯀꯣ, ꯅꯨꯄꯤ ꯑꯅꯤꯒ ꯁꯨꯔꯝꯂꯕꯗꯤꯀꯣ ꯈꯪꯒꯗꯕꯅꯤ ꯅꯪ꯫ ꯅꯦ ꯐꯪꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯣ? ꯉꯥꯏꯈꯣ ꯅꯪ, ꯉꯥꯏꯈꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯣ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯇꯥꯟꯅꯕꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯊꯣꯝꯕꯅ ꯃꯥꯡꯒꯣꯜꯗꯒꯤ ꯃꯤꯡꯁꯦꯜ ꯌꯦꯡꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯣꯟꯊꯣꯛꯅ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦꯗ꯫ ꯇꯝꯆꯧꯗꯤ ꯆꯍꯤꯗꯣ ꯂꯤꯁꯜꯂꯛꯑꯕꯅꯤꯅ ꯑꯉꯥꯡꯒꯤ ꯋꯥꯈꯜꯒ ꯑꯝꯇ ꯈꯜꯂꯝꯃꯔꯣꯏꯅꯦ꯫ ꯑꯩꯈꯣꯏꯗꯤ ꯕꯁꯟꯇ ꯂꯥꯛꯄꯗ ꯉꯥꯏꯔꯤꯌꯦ, ꯇꯝꯆꯧꯒꯤꯅ ꯅꯥꯀꯦꯟ ꯊꯥ꯫ ꯍꯦꯔꯥ ꯑꯩꯁꯨ ꯌꯥꯝꯅ ꯂꯤꯕꯗꯤ ꯅꯠꯇꯦ ꯀꯩꯅꯣ, ꯑꯗꯨꯃꯥꯏꯅꯒꯗꯤ ꯈꯜꯂꯛꯀꯅꯨꯗ꯫ ꯑꯍꯜ ꯅꯍꯥꯁꯤꯗꯤ ꯋꯥꯈꯜꯅ ꯄꯨꯕꯅꯤ꯫ ꯋꯥꯈꯜꯅ ꯑꯉꯥꯡ ꯐꯅ ꯑꯣꯏꯔꯁꯨ ꯆꯍꯤ ꯁꯛꯅ ꯍꯅꯨꯁꯜꯂꯛꯑꯗꯤꯅꯦ ꯃꯤꯒꯤ ꯃꯤꯠꯌꯦꯡ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤ, ꯑꯗꯨꯝ ꯂꯤꯔꯦ ꯍꯥꯏꯔꯛꯀꯅꯤꯌꯦ꯫ ꯌꯥꯔꯦ ꯆꯍꯤ ꯃꯇꯥꯡꯒꯤ ꯋꯥꯔꯤꯁꯤꯃ ꯇꯣꯛꯑꯁꯤꯀꯣ꯫ ꯁꯣꯝꯗꯅ ꯁꯖꯤꯗꯨ ꯂꯦꯞꯇꯅ ꯂꯥꯛꯄꯅ
ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯄꯥꯎꯈꯨꯝ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯥꯒ ꯉꯥꯛꯇꯪ ꯊꯣꯛꯃꯤꯟꯅꯔꯛꯄ ꯌꯥꯗ꯭ꯔꯣ? ꯑꯩꯅꯗꯤ ꯃꯥꯒꯤ ꯁꯛꯇꯝꯕꯨ ꯌꯦꯡꯅꯤꯡꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯅꯤꯡ ꯑꯗꯨ ꯀꯥꯡꯈꯠꯇꯨꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯁꯖꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕꯁꯨ ꯄꯣꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯎꯄꯥꯏꯗꯤ ꯂꯩꯇꯕꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ, ꯗꯥ ꯄꯥꯔꯤ, ꯑꯩꯗꯤ ꯅꯍꯥꯛꯀꯤ ꯄꯥꯎꯗꯨꯕꯨ ꯇꯝꯂꯨꯕ ꯈꯛꯇꯅꯤ꯫ ꯑꯩꯅꯗꯤ ꯀꯩ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯅꯤ? ꯐꯔꯦꯅꯦ, ꯃꯥꯅ ꯊꯣꯛꯂꯛꯄ ꯐꯔꯛ ꯇꯥꯔꯁꯨ ꯑꯗꯨ ꯀꯩ ꯍꯥꯏꯔꯛꯀꯦꯕ? ꯗꯥ ꯄꯥꯔꯤ, ꯂꯩꯍꯥꯎꯗꯤ ꯏꯆꯝ ꯆꯝꯅ ꯂꯩꯖꯕꯅꯤ꯫ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯗ ꯂꯨꯞꯄ ꯃꯤꯁꯛꯇꯤ ꯅꯠꯇꯦ꯫ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯖꯕꯅꯤ꯫ ꯃꯍꯥꯛꯅ ꯗꯥ ꯄꯥꯔꯤꯕꯨ ꯃꯤꯔꯥꯏꯕꯗꯣ ꯑꯗꯨꯒꯤ ꯋꯥꯕꯨꯗꯤ ꯅꯠꯇꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯥ ꯅꯨꯡꯁꯤꯅꯕ ꯊꯝꯕ ꯄꯥꯝꯗꯦ꯫ ꯃꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯑꯣ ꯍꯥꯏꯔꯤ꯫ ꯄꯥꯔꯤ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯁꯠ ꯍꯟꯖꯤꯜꯂꯒ ꯅꯨꯡꯉꯥꯏꯇꯅ, ꯑꯣ, ꯑꯩꯅ ꯃꯥꯕꯨꯗꯤ ꯀꯌꯥꯗ ꯈꯧꯔꯥꯡꯖꯕ꯫ ꯐꯔꯦ ꯁꯖꯤ, ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯅꯪꯒꯤ ꯂꯃꯟꯁꯦ ꯃꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯇꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯒꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ꯫ ꯑꯩ ꯆꯠꯂꯒꯦꯀꯣ꯫ ꯃꯇꯝꯁꯦ ꯌꯧꯈ꯭ꯔꯦ, ꯊꯦꯡꯈ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯁꯖꯤ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯄꯥꯜꯊꯣꯡꯗ ꯑꯁꯦꯡꯕ ꯃꯤꯅꯣꯛꯅ ꯅꯣꯛꯂꯕꯁꯨ ꯊꯃꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯗꯤ ꯑꯩ ꯎꯕ ꯐꯪꯏ꯫ ꯗꯥ ꯄꯥꯔꯤ, ꯑꯗꯨꯕꯨ ꯑꯩ ꯎꯄꯥꯏ ꯂꯩꯇꯦ꯫ ꯃꯇꯦꯡꯗꯤ ꯌꯥꯝꯅ ꯄꯥꯡꯅꯤꯡꯕꯅꯤ꯫ ꯗꯥ ꯄꯥꯔꯤ, ꯑꯩꯕꯨ ꯋꯥꯔꯧꯕꯤꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛꯇꯤ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯂꯩꯍꯥꯎꯗꯨ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯂꯒ ꯃꯃꯥꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯏꯁꯩ ꯉꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕꯤꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯍꯣ ꯌꯥꯔꯦ, ꯀꯔꯤ ꯄꯥꯝꯕꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨ, ꯏꯁꯩꯗꯨ ꯈꯪꯖꯔꯦ, ꯄꯩꯁꯥꯒꯤ ꯅꯠꯇ꯭ꯔꯣ? ꯂꯩꯍꯥꯎꯅ ꯍꯔꯥꯎꯅ ꯇꯣꯝꯕꯤꯗ ꯀꯣꯟꯁꯤꯜꯂꯒ, ꯑꯗꯨꯗꯤ ꯄꯤꯔꯛꯑꯣ ꯀꯗꯥꯏꯅꯣ? ꯀꯌꯥꯅꯣ? ꯀꯩꯗꯧꯅꯕꯅꯣ ꯏꯆꯥꯇꯣꯝꯕꯤ? ꯉꯁꯤꯁꯦ ꯅꯥꯕ ꯐꯔꯛꯄꯒꯤ ꯍꯛꯆꯥꯡꯒ ꯈꯔ ꯅꯨꯡꯉꯥꯏꯔꯛꯄꯒ ꯃꯣꯔꯣꯛ ꯑꯁꯥꯕ ꯑꯃ ꯆꯥꯅꯤꯡꯉꯛꯄ, ꯑꯗꯨꯗ ꯁꯖꯤ ꯍꯧꯔꯒ ꯁꯤꯡꯖꯨ ꯆꯥꯔꯨꯒꯦ ꯇꯧꯕꯅꯤ꯫ ꯃꯄꯥꯟ ꯊꯣꯛꯑꯒ ꯆꯥꯗꯧ ꯁꯔꯨꯛ ꯌꯨꯝꯁꯤꯗ ꯃꯌꯥ ꯂꯣꯏꯅꯁꯨ ꯐꯪꯏ, ꯀꯣꯛ ꯁꯨꯔꯒ ꯆꯥꯎꯗꯅ꯫ ꯑꯣ, ꯅꯆꯥꯅꯨꯄꯤꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ꯫ ꯈꯔ ꯈꯔ ꯃꯄꯥꯜ ꯊꯥꯗꯣꯛꯑꯣ, ꯅꯠꯇ꯭ꯔꯗꯤꯅꯦ ꯊꯃꯣꯏꯒꯤ ꯃꯄꯨ ꯐꯪꯉꯔꯣꯏꯌꯦ, ꯄꯂꯦꯝ ꯏꯃꯥ ꯅꯨꯡꯁꯤꯕꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯗꯨ ꯍꯤꯒꯠꯇꯨꯅ ꯊꯣꯔꯛꯄ ꯃꯇꯝꯗ ꯊꯣꯝꯕꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯏꯀꯥꯏꯅ ꯃꯔꯩ ꯑꯗꯨ ꯆꯤꯛꯂꯒ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯊꯣꯝꯕꯅ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯃꯦꯠꯂꯒ, ꯏꯃꯥ, ꯃꯁꯤ ꯍꯟꯗꯛ ꯏꯔꯥꯡ ꯌꯥꯝꯅ ꯐꯒꯠꯂꯛꯏꯀꯣ꯫ ꯏꯁ, ꯊꯃꯣꯏꯒꯤ ꯃꯄꯨ ꯐꯪꯉꯔꯣꯏꯌꯦ ꯀꯥꯏꯅ, ꯃꯁꯤ ꯈꯔ ꯐꯨꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯍꯣꯏꯗ ꯍꯣꯏꯗ, ꯈꯔꯁꯨ ꯉꯥꯎꯖꯁꯅꯨ꯫ ꯏꯟꯈꯠꯂꯛꯄꯒꯤ ꯃꯇꯝꯅꯤ, ꯀꯥꯟꯕ ꯌꯥꯄꯣꯠꯇꯦ꯫ ꯉꯥꯎꯁꯤꯟꯅꯕꯁꯨ ꯅꯠꯇꯦ꯫ ꯒ꯭ꯌꯥꯟ ꯇꯥꯕ ꯏꯪ ꯇꯞꯄꯗ ꯑꯩꯒꯤ ꯏꯆꯥꯇꯣꯝꯕꯤꯅꯤ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯂꯩꯕꯥꯛ ꯑꯁꯤꯗ꯫ ꯁꯤꯗꯤ ꯃꯃꯥꯁꯨ ꯌꯥꯎꯅ ꯂꯩꯅꯥ ꯄꯨꯜꯂꯝꯃꯤꯅ꯫ ꯑꯣ, ꯐꯔꯦ ꯐꯔꯦ, ꯍꯌꯦꯡꯋꯥꯏ ꯁꯣꯏꯔꯛꯄ ꯃꯇꯝꯗꯅꯦ ꯅꯕꯨꯡ ꯅꯪꯅ ꯁꯦꯟꯅꯗꯕꯒꯤꯅꯤ ꯀꯥꯏꯅꯒꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤꯅ ꯈꯣꯟꯖꯦꯜ ꯍꯧꯅ, ꯑꯣ, ꯏꯔꯥꯡ ꯀꯜꯂꯦ ꯍꯥꯏꯅ ꯃꯤꯉꯣꯟꯗ ꯆꯩꯔꯒ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯅꯁꯥꯅ ꯋꯥꯈꯜ ꯇꯥꯅ ꯏꯃꯧꯗꯣ, ꯌꯨꯝꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯣ ꯀꯣꯛ ꯄꯨꯁꯜꯂꯛꯎ꯫ ꯅꯃꯥꯁꯦ ꯍꯅꯨꯔꯕꯅꯤ, ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯉꯝꯗ꯭ꯔꯕꯅꯤꯀꯣ꯫ ꯊꯣꯝꯕꯅ ꯃꯅꯥ ꯑꯗꯨ ꯇꯥꯁꯤꯟꯅꯗꯅ ꯏꯁꯩ ꯀꯟꯅ ꯀꯟꯅ ꯉꯪꯂꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯗꯨꯃꯛ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤꯅ, ꯑꯁꯦꯡꯕ ꯍꯥꯏꯕꯗꯤ ꯇꯥꯅꯤꯡꯉꯝꯃꯣꯏꯕ꯫ ꯁꯣꯝꯗꯅ ꯂꯩꯍꯥꯎ ꯑꯗꯨ ꯏꯁꯩ ꯉꯪꯂꯗꯨꯅ ꯁꯖꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯄꯥꯔꯤ ꯑꯗꯨ ꯊꯣꯡꯈꯣꯡꯗ ꯐꯝꯂꯗꯨꯅ ꯍꯤꯗꯥꯛ ꯉꯥꯎꯔꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯩꯍꯥꯎ ꯇꯁꯦꯡꯅ ꯃꯄꯥ ꯑꯗꯨ ꯂꯥꯟꯕꯨ ꯂꯥꯟꯅꯤꯡꯗ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯕꯗꯤ ꯋꯥꯍꯪ ꯑꯃꯨꯛ ꯍꯪꯂꯛꯀꯅꯤ ꯈꯜꯂꯗꯨꯅ ꯇꯟꯅ ꯇꯟꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯄꯥꯔꯤꯅꯁꯨ ꯎꯈꯤꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯂꯩꯍꯥꯎꯒꯤ ꯃꯃꯥꯡꯗ ꯊꯠꯂꯒ, ꯂꯩꯍꯥꯎ, ꯅꯪ ꯅꯍꯥꯟꯃꯈꯩ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ? ꯑꯩ ꯅꯪ ꯎꯗꯕꯗ ꯌꯥꯝ ꯋꯥꯏ꯫ ꯗꯥ ꯄꯥꯔꯤ, ꯑꯩ ꯍꯛꯆꯥꯡ ꯉꯝꯃꯨꯗ꯭ꯔꯦ, ꯑꯗꯨꯅ ꯊꯣꯔꯛꯇꯕꯅꯤ꯫ ꯑꯩ ꯆꯠꯂꯒꯦ, ꯊꯦꯡꯉꯤ꯫ ꯉꯥꯏꯈꯣ, ꯑꯩ ꯋꯥꯐꯝ ꯑꯝꯇ ꯍꯥꯏꯖꯈꯤꯒꯦ꯫ ꯅꯪꯅ ꯊꯃꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯀꯟꯕꯤ ꯑꯣꯏꯔꯤꯕꯁꯦ ꯀꯩꯒꯤꯅꯣ? ꯗꯥ ꯄꯥꯔꯤ, ꯑꯩꯕꯨ ꯑꯗꯨ ꯍꯥꯛꯅ ꯊꯃꯣꯏ ꯀꯟꯕꯤ ꯐꯠꯇꯕꯤꯁꯨ ꯇꯥꯍꯟꯕꯤꯒꯅꯨ꯫ ꯑꯩꯗꯤ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯗ ꯄꯨꯛꯅꯤꯡ ꯂꯨꯞꯇꯦ꯫ ꯑꯩ ꯃꯗꯨꯒꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕꯗ ꯑꯩꯒꯤ ꯑꯄꯥꯝꯕ ꯀꯩꯁꯨ ꯂꯩꯇꯦ꯫ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯕꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕꯅꯤ, ꯃꯗꯨꯗ ꯑꯣꯏꯅ ꯍꯥꯏꯕꯤꯌꯨ꯫ ꯑꯗꯨꯕꯨ ꯑꯩꯕꯨꯗꯤ ꯀꯥꯏꯍꯧꯕꯤꯔꯅꯨ ꯗꯥ ꯄꯥꯔꯤ꯫ ꯄꯥꯔꯤꯅ ꯃꯆꯤꯟ ꯑꯗꯨ ꯆꯤꯡꯂꯒ ꯅꯣꯛꯂꯒ, ꯑꯣ, ꯑꯄꯥꯝꯕꯒ ꯅꯨꯡꯁꯤꯕꯒ ꯈꯦꯠꯅꯩ꯫ ꯅꯨꯡꯁꯤꯕꯕꯨ ꯃꯁꯤ ꯅꯨꯡꯁꯤꯌꯨ, ꯃꯁꯤ ꯄꯥꯝꯃꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯍꯣꯡꯕ ꯌꯥꯒꯗ꯭ꯔꯅꯦ? ꯋꯥꯈꯜꯗꯣ ꯑꯃꯨꯛꯇꯪꯗꯤ ꯈꯟꯊꯧ ꯂꯩꯍꯧ꯫ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯊꯃꯣꯏꯗꯒꯤ ꯐꯥꯎꯔꯛꯄ ꯑꯁꯤꯕꯨ
ꯑꯩꯒꯤ ꯏꯔꯥꯜꯂꯣ ꯃꯁꯤꯕꯨ ꯀꯝꯗꯧꯅ ꯍꯣꯡꯗꯣꯛꯀꯅꯤ ꯑꯩ ꯁꯤꯔꯕꯁꯨ ꯅꯪꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯗꯨꯅ ꯂꯩꯒꯗꯕ ꯃꯥꯜꯂꯦ ꯂꯩꯍꯥꯎꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯗꯥ ꯄꯥꯔꯤ ꯑꯩꯗꯤ ꯍꯥꯏꯈ꯭ꯔꯕꯗꯤ ꯍꯣꯡꯂꯔꯣꯏ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯑꯩꯒꯤ ꯂꯝꯕꯤ ꯊꯠꯀꯦ ꯈꯜꯂꯅꯨ ꯃꯤꯅ ꯎꯔꯒ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯈꯤꯅꯤ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯍꯤꯡꯖꯕꯅꯤ ꯑꯗꯨꯒ ꯈꯔ ꯊꯛꯆꯤꯟ ꯆꯥꯁꯤꯜꯂꯒ ꯑꯩꯉꯣꯟꯗ ꯈꯥꯏꯕꯒꯤ ꯊꯕꯛꯇꯤ ꯇꯧꯔꯛꯀꯅꯨ ꯍꯟꯇꯣꯛ ꯑꯩ ꯆꯠꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯍꯥꯎ ꯑꯗꯨ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯄꯥꯔꯤ ꯈꯣꯟꯖꯦꯜ ꯍꯧꯅ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯅꯣꯛꯂꯒ ꯈꯔ ꯊꯛꯆꯤꯟ ꯆꯥꯁꯤꯜꯂꯒꯕ ꯑꯁꯨꯛ ꯆꯝꯅ ꯏꯪꯅ ꯍꯤꯡꯂꯕ ꯄꯨꯟꯁꯤꯁꯦ ꯅꯍꯥꯛ ꯂꯥꯛꯄꯗꯒꯤ ꯑꯩ ꯑꯍꯣꯟꯕ ꯂꯥꯛꯈꯤꯕꯅꯤ ꯊꯛꯂꯤꯕ ꯐꯠꯇꯕ ꯆꯤꯟꯖꯥꯛ ꯑꯁꯤꯁꯨ ꯅꯪꯅ ꯊꯛꯍꯟꯕꯅꯤ ꯄꯣꯊꯥꯕ ꯉꯝꯗ꯭ꯔꯕ ꯋꯥꯈꯜ ꯑꯁꯦ ꯃꯁꯤꯅ ꯄꯣꯊꯥꯍꯜꯂꯤꯕꯅꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯒꯣꯜ ꯊꯧꯔꯗꯨꯅ ꯄꯥꯔꯤꯒꯤ ꯃꯇꯥꯎ ꯕꯁꯟꯇꯗꯨ ꯂꯥꯛꯂꯝꯃꯤ ꯄꯥꯔꯤ ꯎꯕꯗ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯏꯇꯥꯎ ꯑꯁꯣꯝꯗꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯏꯃꯥ ꯄꯥꯕꯨꯡꯅ ꯋꯥꯈꯜ ꯋꯥꯅ ꯂꯩꯍꯧꯔꯤ ꯑꯗꯨꯒ ꯅꯪꯅ ꯁꯤꯗ ꯍꯤꯗꯥꯛ ꯇꯞꯊꯥꯕ ꯃꯈꯩ ꯊꯛꯆꯤꯜꯂꯒ ꯀꯩꯗꯧꯔꯝꯂꯤꯕꯅꯣ ꯍꯥꯏꯕ ꯅꯔꯩꯕꯥꯛꯁꯨ ꯅꯠꯇꯕ ꯃꯤꯔꯩꯕꯥꯛꯁꯤꯗ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡꯒ ꯊꯦꯡꯅꯔꯗꯤ ꯐꯨꯕꯤꯔꯝꯂꯗꯤ ꯀꯝꯗꯧꯗꯣꯏꯅꯣ ꯄꯥꯔꯤꯅ ꯀꯞꯂꯒ ꯕꯁꯟꯇꯕꯨ ꯀꯣꯟꯁꯤꯜꯂꯒ ꯏꯇꯥꯎ ꯑꯩꯕꯨ ꯑꯁꯨꯝꯅ ꯇꯧꯔꯝꯕ꯭ꯔꯅꯤ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯏꯇꯥꯎ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯄꯥꯝꯕ ꯀꯅꯥꯁꯨ ꯂꯥꯛꯈꯤꯗꯦ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯈꯤꯕ ꯃꯍꯥꯛ ꯑꯗꯨꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯔꯕ ꯐꯥꯎꯕꯗ ꯁꯨꯛꯌꯥ ꯌꯥꯗꯕ ꯑꯁꯤꯕꯨ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯩ ꯃꯥꯕꯨ ꯀꯥꯎꯊꯣꯛꯂꯒꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯏꯇꯥꯎ ꯑꯩ ꯁꯤꯅꯤꯡꯕ ꯐꯥꯎꯕ ꯐꯥꯎꯔꯛꯂꯦ ꯏꯇꯥꯎ ꯕꯁꯟꯇꯅ ꯅꯨꯡꯉꯥꯏꯇꯅ ꯏꯇꯥꯎ ꯑꯩ ꯅꯪꯒꯤ ꯅꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯩꯕꯨ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯉꯣ ꯍꯥꯏꯕꯅꯣ ꯀꯩꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯑꯗꯨꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯅꯁꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯩꯁꯨ ꯈꯟꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯕꯕꯥꯅ ꯅꯪꯒꯤ ꯅꯇꯧ ꯑꯁꯤꯗ ꯀꯌꯥꯝ ꯋꯥꯖꯩ ꯅꯍꯥꯛ ꯈꯪꯕ꯭ꯔꯥ ꯁꯣꯝꯗꯅ ꯂꯩꯍꯥꯎꯗꯨ ꯁꯖꯤꯒꯤ ꯃꯌꯨꯝ ꯌꯧꯔꯝꯃꯤ ꯁꯖꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯤꯗꯥ ꯑꯃ ꯊꯥꯔꯗꯨꯅ ꯐꯝꯂꯒ ꯐꯤ ꯐꯣꯠꯇꯨꯅ ꯂꯩꯔꯝꯕꯅꯤ ꯂꯩꯍꯥꯎ ꯂꯥꯛꯄꯗꯨ ꯎꯕꯗ ꯍꯩꯁ ꯀꯩꯅꯣ ꯉꯁꯤꯗꯤ ꯁꯨꯔꯨꯡꯗ ꯂꯩꯔꯨꯔꯕ ꯂꯩꯁꯥꯕꯤ ꯑꯃ ꯃꯄꯥꯟꯗ ꯊꯣꯔꯛꯏꯅ ꯀꯔꯤ ꯑꯔꯨꯕ ꯄꯥꯎ ꯂꯩꯕꯖꯥꯅꯣ ꯂꯩꯍꯥꯎꯅ ꯁꯥꯎꯔꯥꯡꯅꯅ ꯐꯤꯗꯥ ꯑꯗꯨꯗ ꯐꯝꯊꯔꯛꯂꯒ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯀꯩꯅꯣ ꯍꯦꯛ ꯂꯥꯛꯄꯒ ꯀꯟꯊꯤ ꯊꯣꯛꯄ ꯃꯈꯩ ꯁꯥꯎꯔꯤꯗꯨꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯕ ꯌꯨꯝꯗꯒ ꯈꯠꯅꯔꯛꯄ꯭ꯔꯣ ꯁꯖꯤ ꯑꯩꯗ ꯄꯥꯔꯤꯁꯦ ꯌꯥꯝ ꯍꯩꯅꯔꯛꯇ꯭ꯔꯦ ꯃꯤꯅ ꯑꯗꯨ ꯐꯖꯅ ꯍꯥꯏꯔꯕ ꯑꯗꯨ ꯐꯥꯎꯕꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯛꯁꯤꯜꯂꯛꯏ ꯑꯩ ꯃꯄꯥꯟꯒ ꯊꯣꯛꯄ ꯑꯝꯇ ꯉꯝꯂꯣꯏꯗꯧꯔꯤ ꯑꯩ ꯌꯥꯝ ꯇꯟꯁꯤꯜꯂꯛꯏ ꯀꯔꯝꯕ ꯃꯤꯅꯣ ꯈꯪꯗꯦ ꯃꯃꯥꯏꯁꯨ ꯏꯀꯥꯏꯕ ꯈꯪꯗꯦ ꯀꯔꯝꯕ ꯊꯃꯣꯏ ꯄꯥꯟꯕꯅꯣ ꯈꯪꯗꯦ ꯌꯥꯝ ꯇꯨꯀꯠꯆꯩ ꯍꯥꯏꯕ ꯁꯖꯤꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯑꯩꯗꯤ ꯀꯔꯤ ꯑꯣꯏꯔꯤꯕꯣꯏ ꯈꯜꯂꯨꯔꯦ ꯑꯗꯨꯒ ꯗꯥꯄꯥꯔꯤꯒꯤ ꯋꯥ ꯑꯣꯏꯔꯦ ꯑꯗꯣ ꯅꯪꯅ ꯄꯥꯝꯗꯕꯒꯤ ꯁꯥꯎꯅꯤꯡꯂꯤꯕꯅꯤ ꯃꯥꯅꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯥꯏ ꯐꯠ ꯂꯥꯎꯅ ꯂꯩꯕ ꯉꯝꯗ꯭ꯔꯤꯅꯤ ꯅꯨꯡꯁꯤꯖꯗꯅ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ ꯐꯅ ꯅꯨꯡꯁꯤ ꯇꯥꯔꯁꯨ ꯃꯥꯅ ꯄꯥꯝꯂꯤꯕ ꯑꯗꯨꯅ ꯌꯥꯔꯛꯇ꯭ꯔꯗꯤ ꯇꯣꯛꯀꯗꯕꯅꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯁꯨꯝ ꯇꯛꯁꯤꯜꯂꯛꯏ ꯀꯩꯅꯣꯕ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯍꯥꯏꯕ ꯅꯨꯡꯁꯤꯗꯕ ꯀꯥꯏꯁꯦ ꯅꯨꯡꯁꯤꯗꯕꯅꯤ ꯄꯥꯝꯗꯕ ꯀꯥꯏꯁꯦ ꯄꯥꯝꯗꯕꯅꯤ ꯑꯗꯨꯕꯨꯗꯤ ꯑꯗꯣ ꯃꯥꯅꯗꯤ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗꯅꯤ ꯈꯜꯂꯝꯗꯣꯏꯁꯦ ꯑꯗꯨꯅꯅꯦ ꯅꯪꯉꯣꯟꯗ ꯃꯇꯝ ꯈꯔꯗꯤ ꯌꯦꯠꯈꯤꯒꯗꯧꯔꯤ ꯈꯪꯅꯤꯕ ꯃꯊꯪꯗ ꯃꯃꯥ ꯏꯀꯥꯏꯕꯗꯣ ꯈꯪꯗꯕ ꯊꯣꯛꯂꯕꯗꯤꯅꯦ ꯑꯩꯅ ꯁꯣꯏꯗꯅ ꯑꯃꯨꯛ ꯍꯟꯅꯅꯦ ꯏꯐꯝꯗ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯕ ꯉꯝꯗꯅꯕ ꯃꯃꯥꯏꯗꯨꯗ ꯑꯣꯟꯗꯅ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯝꯒꯗꯕꯅꯤ ꯍꯦꯍꯦ ꯑꯗꯨꯃꯛꯇꯤ ꯇꯧꯒꯅꯨ ꯐꯠꯇꯦ ꯅꯪꯅ ꯗꯥꯄꯥꯔꯤꯕꯨ ꯂꯥꯟꯅ ꯎꯔꯤ ꯇꯁꯦꯡꯅ ꯑꯩꯁꯨ ꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕ ꯅꯇꯧ ꯑꯗꯨꯗ ꯃꯥꯒꯤ ꯃꯔꯝꯗ ꯊꯤꯒꯠꯂꯕꯅꯤ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯇ ꯅꯠꯇꯅ ꯑꯐꯕ ꯃꯤꯑꯣꯏ ꯑꯣꯏꯕꯒꯤꯗꯃꯛꯇ ꯃꯤꯡ ꯈꯪꯅꯩ ꯍꯥꯏ ꯃꯥꯅꯅꯦ ꯃꯄꯥꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯍꯥꯛ ꯃꯨꯟꯅ ꯈꯟꯕꯗꯤ ꯐꯕꯅꯤ ꯂꯩꯍꯥꯎ ꯗꯥꯄꯥꯔꯤꯗꯣ ꯀꯩꯁꯨ ꯆꯒꯠ ꯇꯧꯕ ꯃꯤꯑꯣꯏ ꯅꯠꯇꯦ ꯌꯥꯝ ꯆꯝꯖꯩ ꯍꯥꯏ ꯏꯆꯦ ꯊꯥꯖꯗ ꯃꯥꯒꯤ ꯂꯝꯆꯠ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯕ ꯈꯪꯗꯣꯛꯂꯕꯅꯤ ꯅꯪꯒꯤꯗꯃꯛꯇꯗꯤ ꯑꯩꯅ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯏ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯃꯍꯥꯛꯁꯦ ꯍꯣ ꯐꯔꯗꯤ ꯅꯪ ꯍꯦꯛ ꯂꯩꯔꯨꯔꯣ ꯍꯧꯖꯤꯛꯁꯨ ꯂꯩꯍꯧꯔꯤꯕꯅꯤ ꯅꯥꯃꯩ ꯄꯥꯏꯗꯨꯅ ꯏꯟꯒꯦ ꯏꯟꯅꯈ꯭ꯔꯣ ꯍꯩꯃꯥ ꯃꯇꯥ ꯑꯃꯅꯤꯅꯦ ꯁꯤꯗꯤ ꯍꯣꯏ ꯕꯦꯝꯃ ꯑꯩꯒꯤꯗꯤ ꯂꯩꯖꯔꯦ ꯂꯩꯇꯕ ꯑꯣꯏꯔꯝꯃꯗꯤ ꯅꯍꯥꯟꯅ ꯅꯨꯡꯁꯤꯅꯗꯅ ꯏꯆꯥ ꯏꯁꯨꯒ ꯂꯩꯔꯝꯃꯅꯤ ꯅꯕꯨꯡ ꯑꯉꯥꯎꯕꯗꯣ ꯈꯪꯅꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ ꯑꯗꯨꯅꯅꯦ ꯑꯩꯒꯤꯗꯤ ꯊꯃꯣꯏꯁꯦ ꯃꯄꯨ ꯄꯥꯟꯈ꯭ꯔꯦ ꯐꯥꯒꯤ ꯅꯠꯇꯦ ꯁꯖꯤ ꯑꯩ ꯑꯁꯦꯡꯈꯩ ꯌꯥꯝ ꯍꯩꯅꯗꯦꯕ ꯗꯥꯄꯥꯔꯤꯁꯦ ꯐꯅ ꯍꯥꯏ ꯌꯥꯗꯦ ꯀꯃꯥꯏꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯍꯟꯗꯣꯏꯅꯣꯕ ꯁꯤꯕꯣ ꯈꯪꯗꯦꯗ ꯂꯩꯍꯥꯎ ꯑꯩꯁꯨ ꯋꯥꯈꯜ ꯇꯥꯗꯦ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯗꯥꯄꯥꯔꯤꯒꯤ ꯊꯃꯣꯏꯗꯣ ꯂꯧꯊꯣꯛꯂꯒ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯇꯥꯔꯤꯕꯗꯣ ꯆꯥꯝꯊꯣꯛꯂꯒ ꯑꯃꯨꯛ ꯍꯥꯞꯆꯜꯂꯨꯁꯦ ꯍꯥꯏꯕ꯭ꯔꯣ ꯑꯋꯣꯏꯕ ꯑꯝꯇ ꯍꯦꯛ ꯉꯥꯡꯗꯦ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯍꯣ ꯋꯥꯖꯕ ꯇꯥꯕꯅꯤ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯄꯥꯝꯗ꯭ꯔꯕꯗꯤ ꯀꯥꯟꯅꯗꯦ ꯁꯖꯤ ꯂꯥꯛꯑꯣ ꯁꯤꯡꯖꯨ ꯆꯥꯎꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯗꯨ ꯆꯠꯃꯤꯟꯅꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈꯤꯔꯝꯃꯤ
ꯄꯥꯔꯤꯁꯨ ꯂꯩꯍꯥꯎꯕꯨ ꯎꯖꯕ ꯈꯨꯗꯤꯡꯒꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕꯕꯨ ꯌꯥꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯍꯥꯎꯅꯗꯤ ꯊꯤꯅ ꯊꯤꯅ ꯉꯥꯡꯗꯨꯅ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯂꯩꯍꯥꯎꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯊꯕꯛ ꯆꯠꯊꯣꯛꯅꯈꯤꯔꯝꯃꯤ꯫ ꯂꯩꯍꯥꯎ ꯃꯇꯣꯝꯇ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯂꯒ ꯁꯖꯤꯒꯤ ꯃꯅꯥꯛꯇ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯊꯣꯡꯒꯥꯜ ꯌꯧꯔꯛꯄ ꯃꯇꯝꯗ ꯄꯥꯔꯤꯗꯨ ꯁꯒꯣꯜ ꯒꯥꯔꯤꯗ ꯐꯝꯂꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯨꯒꯠꯂꯒ ꯑꯃꯨꯛ ꯍꯟꯗꯨꯅ ꯆꯠꯈꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯄꯥꯔꯤꯅ ꯐꯠ ꯂꯥꯎꯅ ꯆꯪꯁꯤꯜꯂꯛꯂꯒ ꯂꯩꯍꯥꯎ ꯑꯝꯇ ꯉꯥꯏꯈꯣ꯫ ꯀꯔꯤꯃꯨꯛ ꯋꯥꯠꯂꯤꯒꯦꯗ ꯄꯥꯔꯤ? ꯄꯥꯔꯤ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯂꯩꯍꯥꯎ ꯑꯩ ꯉꯁꯤꯁꯨ ꯅꯪꯕꯨ ꯉꯥꯏꯔꯤ꯫ ꯅꯪꯅ ꯂꯝꯕꯤꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯄꯥꯝꯗꯦ ꯍꯥꯏꯕꯗꯣ ꯅꯍꯥꯛꯅ ꯄꯥꯝꯕ ꯃꯇꯝ ꯑꯃꯗꯤ ꯂꯥꯛꯀꯅꯤꯗꯅ, ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯑꯩ ꯉꯥꯏꯒꯦ꯫ ꯗꯥ ꯄꯥꯔꯤ ꯃꯗꯨ ꯑꯣꯏꯊꯣꯛꯑꯔꯣꯏ, ꯃꯇꯝ ꯃꯥꯡꯅꯅꯕꯅꯤ꯫ ꯑꯩꯗꯤ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯆꯪꯈꯤꯕ ꯌꯥꯏ, ꯆꯪꯈꯤꯗꯕ ꯌꯥꯏ, ꯈꯪꯕ ꯉꯝꯗꯦ꯫ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛ꯫ ꯑꯗꯨꯒ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯑꯁꯦ ꯌꯥꯝꯅ ꯆꯥꯎꯕꯅꯤ, ꯅꯨꯄꯤ ꯌꯥꯝꯕꯅꯤ꯫ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯈꯜꯂꯨ, ꯑꯐꯕ, ꯂꯥꯏꯕꯛ ꯐꯕ ꯑꯃꯗꯤ ꯐꯪꯒꯅꯤ꯫ ꯑꯣ ꯑꯩ ꯈꯪꯉꯦ ꯇꯁꯦꯡꯅ ꯂꯩꯍꯥꯎ, ꯅꯪꯒꯤꯁꯤꯗꯤ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯕꯅꯤ꯫ ꯂꯝꯕꯤꯗꯨꯗ ꯈꯣꯡꯊꯥꯡ ꯊꯥꯡꯖꯤꯟꯈꯤꯔꯣꯏ ꯍꯥꯏꯔꯤ꯫ ꯑꯗꯨ ꯄꯥꯝꯕ ꯃꯇꯝꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯑꯩ ꯉꯥꯏꯖꯒꯦ ꯍꯥꯏꯅ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯔ ꯐꯥꯎꯕꯗ ꯑꯣꯏꯔꯔꯣꯏ, ꯋꯥꯈꯜ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕ? ꯂꯩꯍꯥꯎ ꯅꯪꯅ ꯑꯩ ꯄꯥꯝꯗ꯭ꯔꯤꯕ ꯍꯩꯅꯗ꯭ꯔꯤꯕ ꯑꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯑꯩꯉꯣꯟꯗ ꯀꯔꯤ ꯑꯀꯥꯏꯕ ꯌꯥꯎꯕꯒꯤꯅꯣ? ꯗꯥ ꯄꯥꯔꯤ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ, ꯑꯩ ꯅꯪꯕꯨ ꯍꯩꯅꯗꯦ꯫ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯀꯦ ꯍꯥꯏꯅ ꯈꯜꯂꯛꯀꯅꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯆꯪꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯄꯥꯔꯤꯅ ꯂꯩꯍꯥꯎꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯅꯪꯅ ꯍꯩꯅꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯉꯁꯤꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯌꯨꯝꯗ ꯄꯨꯕ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯆꯤꯡꯗꯨꯅ ꯄꯨꯔꯝꯃꯤ꯫ ꯂꯩꯍꯥꯎꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯒ ꯀꯩꯅꯣ ꯗꯥ ꯄꯥꯔꯤ ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯈꯨꯠꯁꯦ ꯊꯥꯗꯣꯛꯑꯁꯤ, ꯑꯗꯨꯝꯅ ꯇꯧꯒꯅꯨ꯫ ꯅꯪꯅ ꯅꯝꯗꯅ ꯑꯩꯕꯨ ꯅꯪꯒꯤ ꯇꯥꯂꯣꯏ ꯑꯣꯏꯍꯜꯂꯕꯁꯨ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ꯫ ꯁꯦ ꯊꯥꯗꯣꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯃꯌꯥ ꯑꯗꯨꯅ ꯆꯤꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯒꯤ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯍꯥꯎꯒꯤ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯔꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨ ꯂꯧꯔꯒ ꯂꯩꯍꯥꯎꯅ ꯁꯥꯎꯅ ꯁꯥꯐꯨ ꯀꯟꯅ ꯄꯥꯔꯤꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯑꯣꯟꯗꯨꯅ ꯊꯥꯖꯤꯜꯂꯒ ꯑꯗꯨꯛ ꯌꯥꯝꯅ ꯆꯥꯎꯈꯠꯇꯕ ꯋꯥꯈꯜ ꯈꯟꯕ ꯅꯪꯕꯨ ꯇꯨꯀꯠꯆꯩ꯫ ꯅꯨꯄꯤꯕꯨ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯅꯝꯗꯨꯅ ꯐꯥꯔꯒ ꯂꯧꯒꯦ ꯈꯜꯂꯤꯕ ꯅꯍꯥꯛꯄꯨ ꯃꯤꯑꯣꯏꯕ ꯀꯧꯒꯗ꯭ꯔꯣ? ꯅꯍꯥꯛꯄꯨ ꯂꯝꯆꯠ ꯑꯐꯕꯅꯤ ꯍꯥꯏꯅ ꯀꯧꯒꯗ꯭ꯔꯣ? ꯅꯪ ꯍꯥꯏꯁꯤꯅꯤ ꯅꯪ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯍꯥꯎ ꯑꯗꯨ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯡ ꯆꯦꯠꯅ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯄꯥꯔꯤ ꯑꯗꯨ ꯂꯩꯍꯥꯎꯅ ꯅꯨꯡꯁꯤ ꯍꯩꯇꯅ ꯆꯤꯛꯊꯠꯄꯤꯔꯝꯂꯕ ꯃꯈꯨꯠ ꯑꯗꯨꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯨꯡꯁꯤꯕꯒꯤ ꯆꯩꯊꯦꯡ ꯍꯥꯏꯕꯁꯦ꯫ ꯅꯨꯄꯤ ꯅꯣꯏꯁꯦ ꯐꯠꯇꯦ ꯍꯥꯏꯔꯤꯕꯁꯦ ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯉꯛꯁꯝꯗ ꯌꯦꯠꯂꯤꯕ ꯐꯤ ꯃꯆꯥ ꯑꯗꯨ ꯃꯆꯦꯠ ꯑꯃ ꯁꯦꯠꯇꯠꯂꯒ ꯌꯥꯈꯨꯟ ꯇꯥꯔꯤꯕ ꯃꯈꯨꯜ ꯑꯗꯨ ꯎꯗꯅꯕ ꯍꯥꯏꯗꯨꯅ ꯀꯤꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯆꯦꯟꯊꯔꯒ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯥꯎꯒꯤ ꯌꯨꯝꯂꯣꯝꯗ ꯌꯦꯡꯂꯝꯂꯒ ꯑꯗꯨꯃꯛ ꯁꯒꯣꯜ ꯊꯧꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯂꯩꯍꯥꯎꯁꯨ ꯄꯥꯔꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯤꯗꯨꯅ ꯃꯄꯥꯜ ꯊꯣꯛꯇꯕ ꯌꯥꯝꯅ ꯀꯨꯏꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯦꯡꯕꯗꯨ ꯁꯖꯤꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯁꯖꯤꯅ ꯗꯥ ꯀꯦꯡꯕ ꯀꯩꯗꯧꯔꯦ ꯑꯩꯕꯨ ꯊꯣꯛꯂꯛꯇꯕ ꯌꯥꯗꯦꯅ ꯀꯧꯔꯤꯗꯦ? ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯝꯇ ꯂꯥꯛꯑꯣ꯫ ꯆꯟꯗꯣ ꯃꯊꯥ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ, ꯍꯟꯗꯛ ꯃꯄꯥꯟꯁꯨ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯆꯥꯛ ꯏꯁꯤꯡꯁꯨ ꯐꯖꯅ ꯆꯥꯎ ꯍꯥꯏꯕ ꯌꯥꯗꯦ꯫ ꯏꯃꯥ ꯕꯕꯥꯁꯨ ꯃꯇꯧ ꯑꯗꯨꯗ ꯂꯩꯇꯥꯐꯝ ꯈꯪꯅꯗ꯭ꯔꯕꯅꯤ꯫ ꯅꯪꯅ ꯑꯝꯇ ꯊꯦꯝꯖꯤꯜꯂꯒ ꯃꯥꯒꯤ ꯄꯦꯟꯗꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯣꯛꯑꯣ꯫ ꯅꯌꯨꯝꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯇꯣꯏꯅ ꯇꯣꯏꯅ ꯆꯪꯂꯛꯄ ꯇꯜꯂꯦꯅ ꯇꯧꯕꯅꯤ꯫ ꯑꯗꯣ ꯌꯥꯔꯣꯏꯗꯧꯔꯤꯅꯦ ꯁꯨꯝ ꯀꯧꯕ ꯂꯥꯛꯑꯕ? ꯌꯥꯗꯗꯧꯕꯅꯤ ꯀꯩꯗꯧꯔꯒꯦ ꯅꯨꯡꯁꯤꯕꯤ? ꯌꯥꯔꯦ ꯅꯨꯡꯁꯤꯕꯤꯒ ꯀꯧꯔꯒ ꯄꯪꯊꯍꯜꯂꯅꯨ, ꯅꯇꯥꯗꯣ ꯈꯪꯖꯔꯤ꯫ ꯌꯥꯔꯦ ꯆꯠꯂꯣ, ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯑꯒꯦ꯫ ꯅꯪꯁꯦ ꯌꯨꯝꯗꯗꯤ ꯄꯨꯁꯟꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯗꯅꯦ ꯄꯥꯈꯪ ꯑꯔꯤꯕ ꯑꯃ ꯂꯩꯕꯗꯣ, ꯃꯗꯨ ꯍꯥꯟꯅ ꯂꯨꯍꯣꯡꯕ ꯉꯥꯏꯕꯗ ꯑꯩ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯏꯁ ꯂꯨꯍꯣꯡꯕ ꯅꯨꯄꯤ ꯊꯤꯕꯕꯨ ꯑꯍꯜ ꯑꯣꯏꯕꯁꯤꯡꯅ ꯍꯥꯟꯗ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ? ꯍꯧꯖꯤꯛ ꯆꯍꯤ ꯆꯞ ꯆꯥꯔꯦ, ꯌꯨꯝ ꯄꯥꯟꯕ ꯌꯥꯔꯦ ꯀꯩꯅꯣ꯫ ꯅꯨꯄꯤ ꯊꯤꯅꯤꯡꯗꯕ ꯃꯍꯥꯛꯇꯤ ꯀꯧꯈꯥꯏꯔꯝꯃꯨ꯫ ꯑꯩꯁꯨ ꯁꯣꯝꯗ ꯌꯨꯝꯗ ꯂꯨꯍꯣꯡꯅꯕꯅ ꯀꯟꯅ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯅꯊꯃꯣꯏ ꯀꯥꯏꯔꯒ ꯂꯩꯖꯍꯧꯅꯤ꯫ ꯑꯁ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯌꯥꯗꯗꯧꯔꯤꯅꯦꯕ ꯅꯪꯕꯨ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯝꯕꯗꯨ ꯐꯠ ꯆꯪꯁꯤꯜꯂꯛꯂꯒ ꯍꯣ ꯅꯕꯨꯡ ꯑꯩꯗꯤꯅꯦ ꯃꯤ ꯅꯠꯇꯦ, ꯀꯧꯈꯥꯏꯔꯝꯃꯨ ꯀꯩꯁꯨ ꯍꯥꯏꯔꯣꯏ꯫ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯀꯨꯏꯔꯔꯣꯏ ꯑꯗꯥ ꯃꯣꯔꯥ ꯑꯣꯟꯕ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯔꯦꯝꯅꯅ ꯅꯣꯛꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯅꯤꯗꯨ ꯏꯀꯥꯏꯔꯗꯨꯅ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯂꯩꯍꯧꯏ꯫ ꯀꯩꯅꯣ ꯑꯁꯤꯅ ꯀꯗꯣꯝꯗꯒꯤ ꯐꯥꯎꯖꯤꯜꯂꯛꯏꯖꯥꯠꯅꯣ? ꯑꯩꯈꯣꯏ ꯁꯥꯟꯅꯩꯁꯦ ꯃꯥ ꯂꯣꯏ ꯇꯥꯔꯝꯃꯅꯤꯌꯦ꯫
ꯑꯣꯊꯣꯛꯅ ꯏꯀꯥꯏꯖꯈ꯭ꯔꯦꯗ꯫ ꯅꯪꯗꯤ ꯁꯤꯗ ꯑꯗꯨꯝ ꯂꯩꯍꯧꯔꯅꯤ, ꯑꯩꯗꯤ ꯌꯨꯝꯗ ꯎꯅꯕ ꯉꯝꯃꯔꯣꯏ, ꯉꯥꯅꯨ ꯃꯆꯤꯟꯖꯥꯛ ꯂꯧꯕ ꯆꯠꯈꯤꯕꯅꯤ, ꯑꯗꯨꯒ ꯁꯤꯗ ꯀꯗꯣꯝꯗꯩ ꯐꯥꯎꯖꯤꯜꯂꯛꯏꯅꯣ ꯈꯪꯗꯦ꯫ ꯏꯅꯦ ꯃꯅꯤꯗ ꯉꯥꯅꯨ ꯃꯆꯤꯟꯖꯥꯛ ꯌꯣꯟꯕꯅꯤ, ꯑꯗꯨ ꯂꯩꯕ ꯆꯪꯈ꯭ꯔꯦ ꯑꯣꯏꯔꯝꯅꯤ꯫ ꯍꯣꯏꯅꯦꯍꯦ, ꯃꯣꯏꯁꯨ ꯌꯣꯜꯂꯤꯀꯣ? ꯀꯥꯎꯊꯣꯛꯂꯨꯕꯅꯤꯅꯦ, ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯃꯐꯝ ꯏꯆꯥ ꯆꯥꯗꯕ ꯃꯈꯩ ꯍꯦꯛ ꯎꯅꯩ, ꯅꯣꯏ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯣ ꯑꯗꯨꯗꯅ ꯏꯐ ꯐꯕꯖꯥꯠꯅꯤꯗ꯫ ꯐꯔꯦ, ꯍꯣꯔꯦꯟ ꯂꯥꯛꯑꯣꯀꯣ, ꯑꯩ ꯆꯪꯉꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯖꯤꯗꯨ ꯂꯩꯍꯥꯎꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯍꯥꯎ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯍꯥꯎ, ꯀꯩꯗꯧꯔꯒꯦꯕ ꯅꯪꯕꯨ? ꯁꯦ, ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯕ? ꯁꯖꯤ, ꯑꯩ ꯋꯥꯈꯜꯁꯦ ꯌꯥꯝ ꯋꯥꯔꯦ, ꯑꯩ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ꯫ ꯍꯩꯃ, ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ? ꯑꯩꯅ ꯈꯪꯕ ꯌꯥꯕ ꯑꯣꯏꯔꯗꯤ ꯍꯥꯏꯔꯛꯑꯣ, ꯅꯪꯅꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯗꯕꯅꯤꯅ ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ? ꯂꯩꯍꯥꯎ ꯄꯥꯔꯤꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯦꯡꯅꯈꯤꯕ ꯑꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯒ ꯅꯨꯡꯉꯥꯏꯇꯅ, ꯃꯁꯤꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯋꯥꯔꯤꯕ꯫ ꯑꯗꯨꯗꯤ ꯗꯥ ꯄꯥꯔꯤꯗꯣ ꯑꯃꯨꯛ ꯍꯟꯅ ꯅꯪꯒꯤ ꯃꯐꯝꯗ ꯌꯦꯜꯂꯛꯑꯔꯣꯏ, ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯊꯣꯛꯂꯤ, ꯃꯁꯤꯗ ꯀꯔꯤ ꯑꯃꯨꯛ ꯋꯥꯅꯤꯡꯉꯥꯏ ꯂꯩꯔꯤꯒꯦꯅꯦ? ꯁꯖꯤ, ꯑꯩꯕꯨ ꯑꯗꯨꯒ ꯅꯨꯡꯁꯤ ꯈꯪꯗꯕꯤꯁꯨ ꯇꯥꯍꯟꯕꯤꯒꯅꯨ꯫ ꯑꯩꯅ ꯇꯧꯈꯤꯕ ꯏꯆꯝ ꯆꯝꯕ ꯃꯥꯒꯤ ꯃꯐꯝꯗ ꯉꯥꯡꯈꯤꯕ ꯃꯌꯥꯝꯗꯣ ꯉꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ꯫ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯗꯕꯒꯤ ꯑꯩꯅ ꯃꯥꯕꯨ ꯊꯤꯅ ꯉꯥꯡꯂꯨꯔꯦ, ꯆꯩꯔꯨꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯣꯏꯈꯤꯕ ꯁꯛꯐꯝ ꯑꯗꯣ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯂꯥꯟꯖꯗꯕ ꯁꯛꯇꯝ ꯑꯗꯨꯅ ꯑꯩꯕꯨ ꯇꯠꯇꯅ ꯑꯣꯠꯂꯔꯤ꯫ ꯑꯩ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯏ ꯁꯖꯤ꯫ ꯑꯩꯅ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯏꯆꯦꯜꯁꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯂꯥꯜꯂꯦ ꯍꯥꯏꯖꯕ ꯐꯥꯎꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯑꯩ ꯀꯃꯥꯏꯅ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯀꯥꯎꯒꯅꯤ? ꯁꯖꯤꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯑꯗꯨꯒꯤꯗꯃꯛꯇꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯔꯤ ꯀꯩꯒꯤꯅꯣ? ꯏꯆꯦ ꯊꯥꯖꯈꯣꯏꯒꯤ ꯈꯨꯜꯗ ꯆꯠꯂꯒ ꯃꯥꯒꯤ ꯌꯨꯝ ꯍꯪꯂꯒ ꯀꯣꯛ ꯂꯥꯜꯂꯦ ꯍꯥꯏꯖꯔꯨꯔꯒ ꯂꯣꯏꯔꯦ꯫ ꯊꯃꯣꯏ ꯑꯗꯨꯗ ꯇꯦꯅ ꯄꯥꯟꯗꯨꯅ ꯑꯗꯨꯝ ꯄꯪꯊꯖꯔꯗꯧꯗꯨꯕꯨ꯫ ꯅꯨꯄꯤ ꯑꯩꯅ ꯏꯀꯥꯏ ꯈꯪꯗꯈꯩ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯆꯠꯄ ꯑꯩ ꯉꯝꯃꯣꯏ꯫ ꯅꯪꯅ ꯅꯔꯥꯜꯗꯣ ꯂꯥꯜꯂꯨꯔꯕꯅꯤꯅ ꯆꯠꯄ ꯇꯥꯕꯅꯤ꯫ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯏꯀꯥꯏꯔꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯐꯪꯉꯔꯣꯏ ꯂꯩꯍꯥꯎ꯫ ꯃꯁꯤ ꯅꯠꯇꯅꯅꯦ ꯑꯇꯣꯞꯄ ꯎꯄꯥꯏꯁꯨ ꯑꯝꯇ ꯂꯩꯇꯦ꯫ ꯐꯔꯦ, ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯖꯤꯜꯂꯒ ꯃꯥꯒꯤ ꯃꯐꯝꯗ ꯑꯃꯨꯛꯇꯪꯗꯤ ꯂꯥꯜꯂꯦ ꯍꯥꯏꯕꯗꯣ ꯄꯥꯝꯃꯤ꯫ ꯀꯩ ꯅꯨꯃꯤꯠꯇ ꯆꯠꯁꯤꯒꯦ ꯁꯖꯤ? ꯅꯪꯒꯤ ꯑꯁꯪꯕ ꯅꯨꯃꯤꯠ ꯑꯝꯇ ꯍꯥꯏꯔꯝꯃꯨ꯫ ꯍꯌꯦꯡ ꯍꯦꯛꯇ ꯆꯠꯂꯁꯤ꯫ ꯆꯥꯛ ꯇꯣꯛꯂꯛꯄꯒꯤ ꯃꯇꯝꯗꯣ ꯑꯗꯨꯗ ꯏꯆꯦ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ, ꯑꯗꯨꯒꯅꯦ ꯃꯌꯨꯝ ꯈꯪꯗꯣꯛꯎꯔꯁꯤ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯥꯔꯤꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯌꯧꯔꯗꯨꯅ ꯁꯟ ꯒꯥꯔꯤ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ, ꯄꯥꯕꯨꯡ, ꯌꯥꯔꯅꯤ, ꯁ꯭ꯋꯥꯏꯗ ꯈꯥꯝꯕꯤꯔꯝꯃꯨ꯫ ꯁꯦꯜꯁꯤꯕꯨ ꯀꯌꯥ ꯑꯣꯏꯒꯗꯣꯏꯅꯣ? ꯏꯆꯥ ꯅꯈꯣꯏ ꯑꯅꯤꯒꯤ ꯂꯨꯄꯥ 5 ꯍꯦꯛ ꯄꯤꯔꯝꯃꯨ꯫ ꯁꯦꯜꯗꯨ ꯂꯩꯍꯥꯎꯅ ꯄꯤꯔꯒ ꯑꯅꯤ ꯑꯗꯣ ꯃꯆꯦ ꯊꯥꯖꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯆꯠꯅ ꯆꯠꯅ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯂꯒ, ꯁꯖꯤ, ꯌꯦꯡꯉꯨꯅꯦ, ꯑꯁꯪꯕ ꯂꯕꯨꯛ, ꯐꯖꯔꯕ ꯆꯤꯡꯁꯥꯡ ꯀꯌꯥꯁꯦ, ꯌꯥꯝ ꯐꯖꯩ ꯍꯥꯏꯕ꯫ ꯁꯖꯤꯅ ꯅꯣꯛꯂꯒ, ꯅꯪꯅ ꯄꯥꯝꯖꯕ ꯃꯐꯝꯁꯤꯗꯅꯦ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯁꯦ꯫ ꯌꯥꯔꯦ, ꯃꯆꯨ ꯊꯥꯛꯆꯤꯜꯂꯛꯀꯅꯨ, ꯃꯤ ꯂꯥꯏꯕꯛꯇ ꯇꯝꯃꯝꯗ꯭ꯔꯗꯤ ꯀꯝꯗꯧꯕ? ꯂꯥꯏꯕꯛ ꯍꯥꯏꯕꯗꯨꯗꯤꯅꯦ ꯏꯁꯥꯅ ꯄꯨꯕꯅꯦ, ꯂꯥꯏꯅ ꯅꯠꯇꯦꯀꯣ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯃꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯕꯗ ꯈꯪꯍꯧꯗꯅ ꯄꯥꯔꯤꯗꯨ ꯁꯒꯣꯜ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯖꯤꯅ, ꯍꯩꯃ, ꯂꯩꯍꯥꯎ, ꯑꯁꯤ ꯗꯥ ꯄꯥꯔꯤ ꯅꯠꯇ꯭ꯔꯣ? ꯂꯩꯍꯥꯎꯅ ꯂꯥꯡꯇꯛꯅꯅ ꯌꯦꯡꯂꯒ, ꯃꯥꯅꯦ, ꯑꯩꯈꯣꯏ ꯇꯝꯅ ꯊꯧꯖꯤꯜꯂꯛꯑꯦ꯫ ꯃꯥꯗꯤ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯂꯥꯛꯑꯦ ꯍꯥꯏꯕꯗꯤ ꯀꯝꯗꯧꯅ ꯈꯪꯉꯤꯕ? ꯊꯋꯥꯏꯅ ꯆꯠꯄ ꯃꯐꯝꯗꯕꯨ ꯍꯛꯆꯥꯡꯅ ꯈꯪꯗꯦꯕ꯭ꯔꯣ? ꯌꯥꯝ ꯀꯜꯂꯛꯆꯩꯀꯣ꯫ ꯑꯁꯨꯝꯅ ꯁꯥꯟꯅꯔꯤꯉꯩꯗ ꯃꯈꯣꯏꯒꯤ ꯃꯥꯡ ꯑꯣꯏꯔꯞꯅ ꯄꯥꯔꯤ ꯑꯗꯨ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯁꯖꯤꯅ ꯅꯣꯛꯂꯒ, ꯏꯁ, ꯅꯨꯡꯁꯤꯕꯤꯒꯤ ꯃꯅꯥꯛꯇ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯆꯦꯟꯁꯤꯜꯂꯛꯏꯁꯦ ꯌꯦꯡꯉꯨꯅꯦ꯫ ꯂꯩꯍꯥꯎꯗꯨ ꯏꯀꯥꯏꯅ ꯃꯃꯥꯏ ꯑꯗꯨ ꯂꯨꯛꯊꯗꯨꯅ ꯂꯩꯕꯅꯤ꯫ ꯄꯥꯔꯤꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯦ ꯈꯪꯂꯕꯗ ꯃꯃꯥꯏ ꯑꯗꯨ ꯅꯣꯡꯈꯠꯂꯛꯂꯒ ꯃꯥꯏꯊꯣꯡ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯃꯃꯥꯏ ꯑꯗꯨ ꯅꯣꯡꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯈꯜꯂꯝꯂꯤꯕ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯪꯂꯥꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯄꯥꯔꯤꯗꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯅꯥꯊꯩꯔꯒ ꯆꯠꯈꯤꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯑꯃꯒꯨꯝꯅ ꯀꯣꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯅꯥꯆꯦꯞꯇꯒꯤ ꯂꯣꯟꯅ ꯌꯦꯡꯂꯒ ꯂꯩꯍꯥꯎ ꯑꯗꯨ ꯃꯊꯃꯣꯏ ꯄꯨꯕ ꯉꯝꯗ꯭ꯔꯗꯨꯅ ꯈꯣꯡꯊꯥꯡ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯖꯤꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ, ꯄꯥꯔꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯂꯩꯍꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯈꯔ ꯂꯥꯞꯅ ꯆꯠꯊꯣꯔꯛꯂꯒ
ꯂꯩꯍꯥꯎ ꯑꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯆꯔꯛꯏ꯫ ꯁꯖꯤꯅ ꯂꯩꯍꯥꯎ ꯁꯦ ꯂꯝꯕꯤꯅꯤ ꯃꯤꯅ ꯎꯈꯤ ꯇꯥꯔꯦ ꯅꯨꯡꯉꯥꯏꯇꯦꯕꯁꯦ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯏꯆꯦ ꯊꯥꯖꯒꯤ ꯌꯨꯝ ꯌꯧꯒꯗꯧꯔꯤ ꯑꯗꯨ ꯌꯧꯅꯅꯕ ꯆꯠꯁꯤꯂꯥ꯫ ꯁꯖꯤ ꯑꯩ ꯏꯆꯦ ꯊꯥꯖ ꯍꯣꯏ ꯌꯨꯝꯗꯒ ꯑꯝꯇ ꯆꯪꯉꯔꯣꯏ ꯌꯨꯝꯗ ꯍꯜꯂꯁꯤ ꯂꯥꯎ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯏꯀꯥꯏ ꯑꯩꯒꯤ ꯏꯔꯥꯜꯅ ꯐꯪꯖꯕ ꯆꯩꯊꯦꯡꯅꯤ ꯂꯥꯛꯑꯣ ꯌꯨꯝꯗ ꯍꯜꯂꯁꯤ ꯂꯥꯛꯑꯣ꯫ ꯂꯩꯍꯥꯎ ꯅꯪ ꯑꯝꯇꯗꯤ ꯋꯥꯈꯜ ꯐꯖꯅ ꯐꯥꯊꯈꯣ ꯅꯨꯡꯁꯤꯕ ꯃꯁꯛꯁꯨ ꯈꯪꯗꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯂꯛꯂꯕ ꯃꯇꯝꯁꯤꯗ ꯅꯧꯅ ꯌꯦꯅꯤꯡ ꯆꯣꯡꯈꯠꯂꯛꯄ ꯑꯁꯦ ꯈꯪꯍꯨꯊꯛꯇ ꯊꯨꯗꯦꯛꯄꯤꯔꯦ꯫ ꯃꯄꯣꯛꯁꯤꯃꯒꯤ ꯑꯩ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ꯫ ꯑꯩ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯄꯥꯝꯗ꯭ꯔꯦ ꯌꯨꯝꯗ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯌꯨꯝꯗ ꯆꯠꯁꯤ ꯂꯥꯛꯑꯣꯕ꯫ ꯐꯔꯦ ꯐꯔꯦ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯥꯗ ꯑꯣꯏꯅ ꯀꯩꯀꯩꯅꯣ ꯈꯟꯅꯔꯁꯤ ꯑꯗꯣ ꯀꯞꯀꯅꯨ ꯇꯣꯛꯎ ꯅꯁꯛ ꯅꯃꯥꯏꯒꯗꯣ ꯂꯣꯏꯅ ꯑꯣꯟꯕ ꯇꯥꯔꯦ ꯌꯨꯝꯗ ꯅꯈꯣꯏ ꯏꯃꯥ ꯕꯕꯥ ꯇꯥꯆꯧ ꯍꯣꯏꯅ ꯎꯈ꯭ꯔꯗꯤꯅꯦ ꯁꯣꯏꯗꯅ ꯀꯩꯅꯣꯝꯃ ꯈꯜꯂꯅꯤ ꯃꯔꯝ ꯍꯪꯉꯛꯑꯅꯤꯕ꯫ ꯂꯩꯍꯥꯎꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯑꯁꯦꯡꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯁꯤ ꯑꯣꯏꯗꯤ ꯌꯥꯔꯕ ꯅꯕꯤꯀꯥꯗꯣ ꯂꯣꯏꯅ ꯄꯣꯝ ꯅꯪ ꯃꯥꯟꯗ꯭ꯔꯦ ꯐꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯃꯌꯨꯝ ꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯟ ꯒꯥꯔꯤ ꯂꯩꯐꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯂꯤꯉꯩꯗ ꯈꯪꯍꯧꯗꯅ ꯇꯨꯡꯂꯣꯝꯗꯒꯤ ꯁꯖꯤ ꯅꯠꯇ꯭ꯔꯣ? ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯄꯥꯔꯤꯒꯤꯅꯤ ꯈꯪꯂꯕꯗ ꯂꯩꯍꯥꯎꯗꯨ ꯅꯥꯀꯜ ꯑꯃꯗ ꯇꯨꯃꯤꯟꯅ ꯃꯃꯤꯠ ꯑꯗꯨ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯁꯖꯤꯅ ꯐꯠ ꯑꯣꯟꯊꯣꯔꯛꯂꯒ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯩꯃꯥ ꯗꯥ ꯄꯥꯔꯤ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯎꯗ ꯀꯨꯏꯔꯦ꯫ ꯄꯥꯔꯤꯅ ꯍꯥꯏꯐꯦꯠꯇꯪ ꯂꯩꯍꯥꯎꯗ ꯌꯦꯡꯂꯝꯂꯒ ꯍꯟꯗꯛꯇꯤ ꯃꯄꯥꯟ ꯀꯌꯥ ꯊꯣꯛꯇ꯭ꯔꯦ ꯏꯁꯥ ꯉꯝꯗꯗꯅ ꯑꯗꯨ ꯅꯈꯣꯏꯕꯨ ꯃꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯑꯝꯕꯅꯣ? ꯊꯥꯖ ꯍꯣꯏꯗ ꯂꯥꯛꯑꯝꯃꯤꯔꯣ? ꯗꯥ ꯄꯥꯔꯤ ꯃꯤ ꯑꯃ ꯁꯨꯝ ꯎꯅꯒꯦꯅ ꯂꯥꯛꯄꯅꯤ ꯏꯆꯦ ꯊꯥꯖ ꯍꯣꯏꯗꯗꯤ ꯊꯦꯡꯉꯦꯅ ꯆꯪꯉꯝꯗ꯭ꯔꯦ ꯑꯗꯣ ꯗꯥ ꯄꯥꯔꯤꯗꯤ ꯀꯥꯏ ꯆꯠꯂꯨꯔꯤꯅꯣ? ꯏꯆꯦ ꯑꯃ ꯊꯤꯟꯊꯣꯛ ꯄꯨꯊꯣꯔꯛꯑꯝꯕꯅꯤ ꯆꯠꯈ꯭ꯔꯦ꯫ ꯁꯖꯤꯅ ꯉꯛꯅ ꯍꯧꯖꯤꯛꯇ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯎꯅꯍꯧꯕꯗꯣ ꯗꯥ ꯄꯥꯔꯤꯒꯤ ꯃꯆꯦꯔꯣ? ꯄꯥꯔꯤꯅ ꯉꯛꯅ ꯋꯥꯈꯜ ꯇꯥꯗꯗꯨꯅ ꯃꯥꯅꯤ ꯀꯝꯗꯧꯅ ꯈꯪꯂꯝꯂꯤꯕꯅꯣ ꯑꯩꯗꯤ ꯀꯣꯛ ꯑꯃ ꯏꯉꯥꯎ ꯉꯥꯎꯔꯤ꯫ ꯁꯖꯤꯅ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯒ ꯑꯩꯗꯤ ꯈꯟꯖꯜꯂꯨꯔꯒ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯦ ꯇꯧꯔꯤꯁꯦ ꯁ꯭ꯋꯥꯏꯗ ꯃꯇꯥꯡꯁꯤꯗꯗꯤ ꯏꯀꯥꯏꯕ ꯊꯥꯗꯣꯛꯑꯣ ꯀꯥꯆꯤꯟꯗ ꯂꯩꯊꯔꯒ ꯂꯩꯔꯅꯣ ꯊꯣꯛꯄꯤꯔꯛꯑꯣ ꯏꯕꯦꯝꯃ꯫ ꯀꯩꯅꯣ ꯁꯖꯤ ꯑꯩ ꯋꯥꯈꯜ ꯑꯃ ꯇꯥꯗ꯭ꯔꯦ꯫ ꯉꯥꯏꯈꯣ ꯗꯥ ꯄꯥꯔꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯔꯛꯑꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯂꯩꯍꯥꯎ ꯑꯗꯨ ꯊꯣꯔꯛꯂꯒ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯤ ꯂꯩ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯀꯔꯤꯁꯨ ꯈꯟꯗꯅ ꯍꯦꯛꯇ ꯑꯣꯏꯅꯕꯣꯏ ꯂꯥꯛꯄꯣꯏ ꯈꯨꯇꯨꯝꯅ ꯁꯨꯔꯒ ꯅꯪ ꯃꯤꯕꯨ ꯌꯥꯝꯅ ꯋꯥꯍꯜ ꯀꯅꯥꯅꯕꯨ ꯑꯗꯨꯝꯅ ꯅꯆꯦꯗ ꯇꯧꯕ ꯍꯧꯅꯒꯦ ꯑꯩ ꯀꯌꯥꯝ ꯄꯥꯈꯠꯂꯤ ꯈꯪꯕ꯭ꯔꯥ? ꯄꯥꯔꯤꯅ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯂꯩꯍꯥꯎ ꯅꯪ ꯉꯥꯎꯗꯦꯀꯣ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯑꯩ ꯉꯥꯎꯗꯦꯃꯦ ꯗꯥ ꯄꯥꯔꯤ ꯉꯁꯤ ꯂꯥꯛꯂꯤꯕꯁꯦ ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯑꯩꯗꯤ ꯅꯪ ꯂꯥꯛꯑꯦꯅ ꯍꯔꯥꯎꯔꯨꯔꯒ ꯑꯩꯈꯣꯏ ꯊꯩꯔꯒ ꯅꯨꯄꯤ ꯑꯃꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯈꯤꯕ ꯑꯗꯨꯗ ꯅꯪꯒꯤ ꯅꯨꯡꯁꯤꯅꯕ ꯑꯃ ꯂꯩꯔꯕꯣꯏ ꯈꯜꯂꯨꯗꯨꯅ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯔꯦꯝꯕꯗ ꯄꯤ ꯇꯥꯔꯨꯔꯦ꯫ ꯄꯥꯔꯤꯅ ꯋꯥꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯥꯁꯨ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯒ ꯀꯔꯤ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯂꯤꯕꯅꯦ ꯍꯥꯏꯕ ꯑꯩꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯥꯡꯗ ꯅꯨꯄꯤ ꯑꯅꯤ ꯂꯩꯍꯧꯋꯦ ꯍꯥꯏꯗꯨꯗꯤ ꯅꯈꯣꯏ ꯑꯅꯤ ꯑꯣꯏꯔꯦ ꯃꯗꯨꯃꯗꯤ ꯑꯩ ꯇꯁꯦꯡꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯗꯕꯅꯤꯅꯦ ꯑꯩꯕꯨ ꯂꯥꯟꯅ ꯎꯒꯅꯨ ꯑꯩꯒꯤꯗꯤ ꯏꯆꯦ ꯏꯅꯥꯎ ꯍꯥꯏꯕ ꯀꯅꯥꯃꯠꯇ ꯂꯩꯇꯦ ꯅꯥꯏꯇꯣꯝ ꯄꯣꯛꯄꯅꯤꯅ ꯏꯇꯣꯝꯇ ꯍꯤꯡꯂꯛꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯕꯥꯆꯧꯒꯤ ꯃꯆꯥ ꯏꯆꯦ ꯊꯕꯥꯗꯣ ꯑꯩꯒꯗꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯛꯏ ꯄꯣꯛꯇ ꯄꯣꯛꯃꯤꯟꯅꯕꯗꯧꯅ ꯂꯣꯏꯅꯔꯛꯏ ꯃꯥꯗꯣ ꯕꯕꯥ ꯍꯣꯏꯅ ꯌꯥꯗꯕ ꯑꯃꯗ ꯂꯨꯍꯣꯡꯈꯤꯕꯒꯤꯗꯃꯛ ꯏꯟꯊꯣꯛꯂꯕꯅꯤ ꯃꯥꯅ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯑꯩꯕꯨ ꯑꯃꯨꯛꯇꯪꯗꯤ ꯎꯅꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯑꯩ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯆꯠꯄ ꯀꯅꯥꯁꯨ ꯎꯔꯝꯗ꯭ꯔꯦ ꯑꯗꯣ ꯅꯪꯅ ꯍꯧꯖꯤꯛꯇ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯕꯨ ꯁꯦꯡꯕꯨ ꯁꯦꯡꯂꯕ꯭ꯔꯕ? ꯂꯩꯍꯥꯎꯅ ꯏꯀꯥꯏꯅ ꯃꯃꯥꯏ ꯑꯗꯨ ꯂꯨꯞꯊꯔꯒ ꯗꯥ ꯄꯥꯔꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯉꯛꯀꯅꯨ ꯑꯩ ꯌꯥꯝ ꯏꯀꯥꯏꯔꯦꯕ꯫ ꯄꯥꯔꯤꯅ ꯍꯔꯥꯎꯅ ꯂꯩꯍꯥꯎꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯕꯅꯤꯅ ꯑꯃꯨꯛ ꯍꯟꯈ꯭ꯔꯅꯨ ꯌꯨꯝꯗ ꯆꯠꯂꯁꯤ꯫ ꯑꯩꯅ ꯀꯃꯥꯏ ꯇꯧꯕ? ꯂꯩꯍꯥꯎ ꯃꯗꯨꯃꯗꯤ ꯇꯧꯒꯅꯨ ꯅꯪꯒ ꯆꯠꯃꯤꯟꯅꯈ꯭ꯔꯒ ꯀꯥꯏ ꯂꯩꯍꯧꯔꯦꯅ ꯑꯩꯉꯣꯟꯗ ꯋꯥꯊꯣꯛꯀꯅꯤ꯫
ꯄꯥꯔꯤꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯁꯖꯤ ꯅꯪ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯊꯣꯛꯄ ꯃꯈꯨꯝꯃꯨꯔꯣ ꯑꯩ ꯃꯥꯕꯨ ꯄꯨꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯅ ꯂꯩꯍꯥꯎꯕꯨ ꯄꯨꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯂꯩꯍꯥꯎꯁꯨ ꯑꯗꯨꯃꯛ ꯃꯇꯨꯡꯗ ꯍꯔꯥꯎꯅ ꯏꯅꯈꯤꯔꯝꯃꯤ ꯁꯖꯤꯅ ꯃꯈꯣꯡ ꯑꯗꯨ ꯐꯤꯔꯤꯡ ꯐꯤꯔꯤꯡ ꯀꯥꯎꯔꯒ ꯑꯁ ꯑꯩꯗꯤ ꯃꯊꯥ ꯑꯣꯟꯊꯣꯛꯅ ꯁꯥꯈ꯭ꯔꯦꯗ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯐꯔꯦ ꯑꯩꯁꯨ ꯗꯥꯀꯦꯡꯕꯗ ꯍꯦꯛꯇ ꯀꯧꯊꯣꯛꯑꯒ ꯆꯦꯟꯁꯤꯜꯂꯒ ꯂꯣꯏꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯈꯣꯏꯒꯤ ꯃꯃꯧ ꯑꯣꯏꯔꯕꯅꯤꯅ ꯑꯩꯅ ꯍꯥꯏꯕꯗ ꯁꯥꯎꯔꯔꯣꯏꯗꯅ ꯑꯁꯨꯝꯅ ꯂꯩꯍꯥꯎ ꯑꯃꯗꯤ ꯄꯥꯔꯤ ꯑꯗꯨ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ